ꯃꯌꯥꯝꯕꯨ ꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩꯔꯤꯕꯗꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯕ꯭ꯔꯨꯁ ꯂꯤ ꯗ ꯐꯥꯏꯇꯔ ꯐꯤꯂꯝ ꯑꯁꯤ IMDbꯗ 5.5 ꯐꯪꯈꯤ ꯑꯗꯨꯒ Google ꯌꯨꯖꯔꯁꯤꯡꯅ 76% ꯂꯥꯏꯛ ꯇꯧꯈꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯁ꯭ꯔꯤꯅꯨ ꯕꯩꯇꯂꯥ ꯐꯤꯂꯝ ꯑꯁꯤꯗ ꯊꯣꯏꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯅ ꯔꯥꯝꯆꯔꯟ ꯇꯦꯖꯥ ꯔꯀꯨꯜꯄ꯭ꯔꯤꯠ ꯁꯤꯡ ꯑꯃꯁꯨꯡ ꯀ꯭ꯔꯤꯇꯤ ꯀꯥꯔꯕꯟꯗꯥ ꯃꯨꯚꯤ ꯑꯁꯤꯗ ꯃꯆꯦꯒꯤꯗꯃꯛꯇ ꯃꯧꯄꯥ ꯅꯨꯄꯥ ꯑꯃꯅ ꯀꯠꯊꯣꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯕꯨ ꯎꯠꯂꯤꯕ ꯃꯨꯚꯤ ꯑꯃꯅꯤ ꯕ꯭ꯔꯨꯁ ꯂꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯒꯤ ꯁꯤꯟꯗ ꯃꯆꯦ ꯑꯃꯁꯨꯡ ꯃꯧꯄꯥ ꯅꯨꯄꯥ ꯑꯁꯤ ꯁ꯭ꯀꯨꯜꯗꯒꯤ ꯍꯔꯥꯎ ꯇꯌꯥꯝꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯍꯔꯥꯎꯅ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯄꯥ ꯑꯗꯨ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯒꯤꯅꯤ ꯃꯆꯦꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯀꯥꯕ꯭ꯌꯥ ꯀꯧꯏ ꯑꯗꯨꯒ ꯃꯧꯄꯥ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯀꯥꯔꯇꯤꯛ ꯀꯧꯏ ꯀꯥꯔꯇꯤꯛ ꯑꯃꯁꯨꯡ ꯀꯥꯕ꯭ꯌꯥ ꯑꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯌꯥꯝꯅ ꯆꯪꯈꯣꯟꯕ ꯑꯉꯥꯡ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ इनसाइक्लोपीडिया साइंटिफिक कैलकुलेटर लेदुना पुरक्पनी अदु मपान लेरक्लिबा पोसिंग अदुदि कार्तिकी ओइदुना लेरमी मरमदि मपाना मचानुपा कार्तिकपु कलेक्टर ओहेनिबगिदमक्तनी मसीनसु मागिदमक्ता अदुगुंबा गिफ्ट लेरक्ति हादुना मपाल सावरमी मदुना मपाना महाकिदि बार्बी डॉल अमा पिरमी मचीना नुंगाइजदबा मओंग अदु उबा मतमदा मपानुपा कार्तिकना मचीगी मतोदु उजबा मतमदा महामक्सु नुंगाइजरमदि मखोगी मयुंदा मखोगी बाबा चौक लाक्लमी अदुगा नुपी अमसुंग नुपादा मिचंग मिखाई नायबसे फत्ते हादुना मपादा हारमी अदुबु मपादुदि मचानुपा असी कलेक्टर ओइना उबा पामी महाक्ति पैसा पाइखिदबगिदमक्ता महाक अफबा स्कूल तंबा ngамखिदि अदुगा महान महाकि मंगलान अदु मचानुपा अदुना मंफाउना हनबा अदु पामखिबनि मपानुपा कार्तिकना मचेना कप्तुना लेबा मोंग अदु उबा मतमदा मपाना मागिदमक्ता पोरखिबा गिफ्ट सिंग अदु मचेदा खुसिनरमी अदुबु मचेना मदुई गिफ्ट सिंग अदुदि अइना कदवगी लौद्रिबनो बाबाना नंगसे कलेक्टर ओहेनबा पामबगिदमक्ता मदुगी गिफ्ट सिंग अदु नंगोंदा पीखिबनि हादना मचे अदु वारौना कपचरमी मपाना मचानुपा अदुबु दिल्ली पब्लिक स्कूल तमहनिंगबनि मरम अदुना मचे अदुना मपानुपा अदुदा बाबाना नहापु दिल्ली पब्लिक स्कूल तमहनबा पामबनि आइबु नति हादना वारौजरमी नुमिदागी मतमदा ममाना मपादा वारि सानरदुना अखोइगी चानुपी असिजु लाइक लाइसुदा यामना हाइथोइ सिंथोइबनि महासु यावना लाइक तंबदो दिल्ली पब्लिक स्कूल तमहनबदु यारोइद्रा हाइदुना हंगलमी मदुदा मपान हरखी आइसु इचा अनिसे मिचंग मिखाई नाइबा पामदि अदुबु अखोइदि सेंदोइ कया तोंदुना लेरिबनिना इचा अमा खतंग तमहनबा ngamgani मरम मदुनानि आइना कार्तिकपु तमहनबा पामलिबसे हाइदुना हाजरमी ममागा मपागा सानरिबा वारिसिंग अदुदि कार्तिक नतादुना लेरमी स्कूल कार्तिक ओजाना पुंसीदा एम थमगदबनि हाइबगी मतांगदा लाइक ताक्तुना लेबा मतमदा महाना महाकी छात्रसिंगदा नखोइदि हयेंग चावरगा करी करी ओइनिंगी हाइदुना हंगदुना लेरमी खरा अमने इंजीनियर ओइनिंगी हाइ खरा अमने डॉक्टर ओइनिंगी हाइ अदुबु कार्तिकती महाना आइगी इचेसे आइना कलेक्टर ओहेनबा पामी हाइदुना हारखी महाकी वाइ अदुदा क्लास अदुना लेरेबा ममानबसिंगना मंगोना नोक्सनबिरमी कार्तिक से हानदी मार्क यामना फंगे हाइदुना मपाना महापु दिल्ली पब्लिक स्कूल तमहनिंगबनि अदुबु हंदकी पैखाददी कार्तिक असि मार्क यामना नेमना 35 खरा फंग 45 खरा फंगदुना लाक्लमी मदुना मपादुना साउजरमी महान मार्क हंदना फंगबगी मरम असि मचेबु महाना दिल्ली पब्लिक स्कूल तमहनिंगबगिदमक्ता ओइरमी मपादुना मचानुपादु फुबा मतमदा मखोइगी बाबा चौदुना अंगाना फुरिसे करिगिनो हाइदुना हंगमी मदुना महाकी मपादुना हारखी आइन महापु पैसा क्या चंगदुना दिल्ली पब्लिक स्कूल तमहले अदुगा महाक्ति मार्क यामना फंगदे हाइदुना महाना मचानुपादुना चैबा ओइरमी अदुगा महापु मदुना महापादुना हारखी नचेदि 85% फंगी अदुगा नंगदि कानद्रबा मीने हाइदुना चैरमी अदुगा नचेबु अइना दिल्ली पब्लिक स्कूल तमहनगनि हाइदुना महाना कार्तिक चैरमी वहाय अदु ताबा मतमदा कार्तिकति साउनिंगद्रा हाइबबु महाक्ति महाकी निंगबा थुंजरे हाइदुना महाक यामना हराउजरमी मतोदु महाकी बाबाचौन उबा मतमदा बाबाचौदुनदि कार्तिककी मतोदु चिंगनरमी कार्तिकना तुमिन लेबा मतम अमदा बाबाचौदु लाक्तुना नंगना ngасai नपागा वारि सनबदा नपाना चैबगिदमक्ता नुंगाइत्रिबरा मदर कार्तिकना आइदि कसु खंदे हादुना हारमी मदुना नंगना मोमोनोख्रिबदो नंग खलिबो वाखनादो आइजु खंबा ngami नंगना नसी दुबु लाइक तमहनिंगबगिदमक्ता नंगना माकसे यामना फंगत्रिबा नत्रा आइना दिनक्से लारि यामना हायेना खंगी अदु करिगिनो नंगना मार्क्स यामदना फंगिसे हादुना हंगमी मदुरा कार्तिकना हारखी बाबाना अखोइ इचेगा आइगा पुन्ना दिल्ली पब्लिक स्कूल तमहनबा ngamde करिगुंबा आइना मार्क्स यामना फंगदा तारगदि अखोइ बाबाना अखोइ चेबु दिल्ली पब्लिक स्कूल दा तमहलदुना महापु कलेक्टर ओहेनबदो आइना येंबा पामबगिनी
Hello guys, ꯐꯖꯔꯕ ꯑꯣꯐꯔ ꯑꯃꯁꯨꯡ ꯔꯤꯋꯥꯔꯗꯁꯤꯡꯒ ꯂꯣꯏꯅꯅ ꯔꯃꯤ ꯁꯔꯀꯜ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ ꯑꯀꯛꯅꯕ ꯃꯇꯝ ꯈꯔ ꯈꯛꯇꯅꯤ ꯔꯃꯤ ꯁꯔꯀꯜ ꯑꯁꯤ 100% ꯑꯣꯏꯔꯕ ꯂꯤꯒꯦꯜ ꯒꯦꯃꯤꯡ ꯑꯦꯞ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯗꯣꯝꯅ ꯔꯃꯤ ꯒꯦꯝ ꯁꯥꯟꯅꯕꯤꯗꯨꯅ ꯄꯩꯁꯥ ꯐꯪꯕꯤꯕ ꯌꯥꯒꯅꯤ꯫ ꯔꯃꯤ ꯁꯔꯀꯜ ꯑꯁꯤ ꯁꯦꯐ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯔꯕ ꯑꯦꯞ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯗꯣꯝꯅ ꯑꯦꯛꯇꯤꯚ ꯄ꯭ꯂꯦꯌꯔ ꯀꯔꯣꯔ ꯍꯦꯟꯅ ꯊꯦꯡꯅꯕꯤꯒꯅꯤ꯫ ꯑꯗꯣꯝꯅ ꯔꯃꯤ ꯁꯥꯟꯅꯕ ꯍꯩꯕꯤꯔꯕꯗꯤ ꯃꯁꯤ ꯁꯥꯟꯅꯕꯤꯗꯨꯅ ꯄꯩꯁꯥ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯩꯕꯤꯗ꯭ꯔꯒꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯅꯕ ꯒꯦꯝꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯣꯝꯅ ꯀꯦꯁ ꯒꯦꯝ ꯁꯥꯟꯅꯕꯤꯗꯨꯅ ꯄꯩꯁꯥ ꯇꯝꯕꯤꯕ ꯌꯥꯒꯅꯤ꯫ ꯔꯃꯤ ꯁꯔꯀꯜꯗ ꯏ-ꯄꯦ ꯗꯤꯄꯣꯖꯤꯠꯀꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯕꯤꯒꯅꯤ ꯍꯥꯏꯕꯗꯤ ꯄꯦꯇꯤꯑꯦꯝ, ꯐꯣꯟ ꯄꯦ, ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ, ꯗꯦꯕꯤꯠ ꯀꯥꯔꯗ ꯁꯤꯖꯤꯟꯅꯗꯨꯅ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯗꯤꯄꯣꯖꯤꯠ ꯇꯧꯕꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯒꯅꯤ꯫ ꯑꯗꯣꯝꯒꯤ ꯑꯍꯥꯟꯕ ꯗꯤꯄꯣꯖꯤꯠꯇ ꯋꯦꯜꯀꯝ ꯕꯣꯅꯁ ꯑꯣꯏꯅ ꯂꯨꯄꯥ 2,000ꯁꯨ ꯐꯪꯕꯤꯒꯅꯤ꯫ ꯔꯃꯤ ꯁꯔꯀꯜ ꯁꯥꯟꯅꯕꯗ ꯌꯥꯝꯅ ꯂꯥꯏꯕ ꯑꯃꯁꯨꯡ ꯑꯗꯣꯝꯒꯤ ꯐꯣꯟꯗ ꯂꯥꯏꯅ ꯁ꯭ꯃꯨꯠꯂꯤ ꯔꯟ ꯇꯧꯏ꯫ ꯑꯗꯣꯝꯅ ꯁ꯭ꯀ꯭ꯔꯤꯟ ꯑꯁꯤꯗ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯑꯁꯤꯗ ꯄꯤꯖꯔꯤꯕ ꯂꯤꯡꯛ ꯑꯁꯤꯗ ꯗꯥꯎꯟꯂꯣꯗ ꯇꯧꯁꯤꯟꯕꯤꯗꯨꯅ ꯑꯍꯥꯟꯕ ꯔꯦꯖꯤꯁꯇꯔ ꯇꯧꯕꯗ ꯂꯨꯄꯥ 2,000 ꯋꯦꯜꯀꯝ ꯕꯣꯅꯁ ꯐꯪꯕꯤꯗꯨꯅ ꯑꯗꯣꯝꯁꯨ ꯔꯃꯤ ꯁꯔꯀꯜ ꯁꯥꯟꯅꯕꯤꯗꯨꯅ ꯀꯦꯁ ꯐꯪꯕꯤꯒꯅꯤ꯫ ꯒꯦꯝ ꯑꯁꯤ ꯁꯥꯟꯅꯕꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯔꯤस्क ꯂꯩꯒꯅꯤ꯫ ꯒꯦꯝ ꯑꯁꯤ ꯌꯥꯝꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯅ ꯁꯥꯟꯅꯕꯤꯌꯨ ꯑꯗꯨꯒ ꯒꯦꯝ ꯑꯁꯤ ꯑꯦꯗꯤꯛꯁꯨ ꯆꯨꯒꯜꯂꯤ꯫ ꯑꯗꯣꯝꯒꯤ ꯔꯤस्कꯇ ꯒꯦꯝ ꯑꯁꯤ ꯁꯥꯟꯅꯕꯤꯌꯨ꯫ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯔꯁꯤ꯫ Game involves an elements of financial risks and may be addictive. Please play responsibly at your own risk. ꯃꯄꯥꯅ ꯃꯆꯦ ꯑꯗꯨꯕꯨ ꯗꯦꯜꯂꯤ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯗ ꯃꯤꯡ ꯆꯜꯂꯝꯃꯤ꯫ ꯃꯆꯦ ꯑꯗꯨ ꯌꯨꯅꯤꯐꯣꯔꯝ ꯐꯖꯅ ꯁꯦꯠꯂꯗꯨꯅ ꯃꯍꯥꯛ ꯁ꯭ꯀꯨꯜꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯎ ꯅꯨꯄꯥꯅ ꯆꯤꯡꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯋꯥꯍꯣꯡ ꯃꯇꯨ ꯑꯃ ꯄꯤꯔꯒ ꯃꯁꯤ ꯂꯩꯇꯥꯔꯒꯗꯤ ꯅꯪ ꯑꯗꯨꯃꯛ ꯗꯥꯎ ꯌꯥꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯄꯥꯅ ꯅꯥꯀꯟꯗꯒꯤ ꯅꯪꯗꯤ ꯑꯗꯨꯒꯨꯝꯕ ꯇꯧꯗꯨꯅ ꯂꯩꯔꯣ, ꯅꯪꯗꯤꯅꯦ ꯇ꯭ꯔꯥꯐꯤꯛꯇ ꯕꯤꯈꯥ ꯅꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯃꯆꯦ ꯑꯗꯨ ꯗꯦꯜꯂꯤ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯒꯤ ꯕꯁꯅ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ, ꯅꯆꯦꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯅꯤꯅ ꯃꯍꯥꯛꯇꯤ ꯕꯁꯅ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ, ꯅꯪꯗꯤ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯆꯩꯗꯨꯅ ꯆꯠꯈꯤ꯫ ꯃꯍꯥꯛꯀꯤ ꯕꯕꯥꯆꯧ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩ ꯈꯪꯏ ꯅꯪꯅ ꯅꯪꯒꯤ ꯅꯆꯦꯒꯤꯗꯃꯛꯇ ꯐꯦꯜ ꯑꯣꯏꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯅꯤꯡꯁꯤꯡꯉꯨ, ꯃꯁꯤꯒꯤ ꯋꯥꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯄꯥꯅ ꯍꯦꯛ ꯈꯪꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯅꯄꯥꯅ ꯅꯪꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯒꯅꯤ꯫ ꯁꯤꯟꯅꯕꯗꯅ ꯃꯣꯜ ꯑꯃꯗ ꯏꯟꯁꯄꯦꯛꯇꯔ ꯑꯃ ꯃꯍꯥꯛꯅ ꯂꯧꯒꯗꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯁꯛ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯦꯃꯤꯂꯤꯗꯨꯒ ꯎꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯊꯕꯛ ꯇꯧꯕꯅꯤꯅ ꯃꯍꯥꯛ ꯈꯤꯇꯪ ꯊꯦꯡꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯤꯌꯥ ꯑꯁꯤ ꯃꯍꯥꯛ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯍꯥꯛ ꯅꯨꯄꯥ ꯑꯗꯨꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯗꯤ DSP ꯑꯣꯏꯔꯝꯃꯤ꯫ ꯔꯤꯌꯥ ꯑꯁꯤ ꯑꯦꯅꯤꯃꯦꯁꯟ ꯇꯧꯕ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕ ꯑꯗꯨꯅ ꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯃꯌꯥꯝꯕꯅ ꯍꯥꯏꯔꯤ, ꯔꯤꯌꯥ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯃ ꯂꯩꯖꯩ, ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯨꯂꯤꯁ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ꯫ ꯔꯤꯌꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯀꯩꯀꯥ ꯑꯁꯤ WhatsAppꯇ ꯊꯥꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ WhatsAppꯇ ꯔꯤꯌꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯔꯤꯌꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ DCP ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯍꯪꯕ ꯄꯥꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟꯅ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗ ꯔꯤꯌꯥꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯗꯣꯝꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯁꯤ ꯖꯣꯏꯟ ꯇꯧꯕꯤꯔꯤꯕꯁꯦ? ꯃꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯄꯩꯁꯥꯒꯤꯗꯃꯛꯇꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯤꯌꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯔꯤꯌꯥ ꯑꯁꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯔꯤꯌꯥꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯩꯁꯥꯗ ꯈꯜꯂꯤꯕꯁꯦ? ꯃꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯅ ꯄꯥꯔꯗꯨꯅ ꯄꯨꯂꯤꯁ ꯑꯣꯏꯔꯤꯁꯤꯕꯨ ꯑꯔꯦꯝꯕꯗ ꯑꯣꯏꯒꯗ꯭ꯔꯥ? ꯃꯗꯨ ꯔꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯈꯛꯇ ꯈꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯕ ꯂꯥꯡꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯄꯨꯂꯤꯁꯅ ꯐꯥꯗꯣꯔꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯅ ꯄꯨꯂꯤꯁ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯕꯨ ꯀꯅꯥꯅ ꯐꯥꯕꯤꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯔꯤꯌꯥꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯒꯨꯝꯕ ꯗꯤꯜꯂꯤꯒꯤ ꯃꯟꯇ꯭ꯔꯤ ꯑꯃꯒꯤ ꯀꯦꯁ ꯂꯥꯛꯇꯥꯔꯒꯗꯤ ꯅꯪ ꯀꯩꯗꯧꯒꯅꯤ? ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯀꯅꯥꯅꯣ ꯃꯟꯇ꯭ꯔꯤꯗꯣ ꯍꯥꯟꯅ ꯃꯨꯟꯅ ꯊꯤꯗꯣꯛꯀꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯦꯁ ꯑꯗꯨ ꯀꯔꯤꯅꯣꯅ ꯈꯪꯒꯅꯤ, ꯃꯍꯥꯛꯀꯤ ꯀꯥꯟꯅꯕ ꯑꯣꯏꯔꯒꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯃꯍꯥꯛꯅ ꯀꯥꯟꯅꯕ ꯈꯔꯗꯤ ꯇꯧꯕ ꯇꯥꯔꯦꯗꯅ꯫ ꯃꯗꯨꯒꯤ ꯔꯤꯌꯥꯅ ꯍꯥꯏꯔꯛꯈꯤ, ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯈꯜꯂꯤꯕ ꯑꯁꯦ ꯁꯨꯞꯅꯇꯒꯤ ꯄꯩꯁꯥ ꯈꯛꯇꯅꯤꯅꯦ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯝ ꯑꯃꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯃꯟꯇ꯭ꯔꯤꯒꯤ ꯀꯦꯁ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯟꯇ꯭ꯔꯤꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯠꯄꯒꯤ ꯃꯟꯇ꯭ꯔꯤꯗꯣ ꯊꯥꯗꯣꯛꯄꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄꯩꯁꯥ ꯆꯥꯔꯗꯨꯅ ꯂꯝ ꯑꯗꯨ ꯃꯟꯇ꯭ꯔꯤꯗꯒꯤ ꯂꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯅ ꯒꯨꯟꯗꯥ ꯑꯃꯅ ꯂꯨꯍꯣꯡꯒꯗꯕ ꯀꯩꯅꯥ ꯑꯃꯕꯨ ꯃꯈꯨꯗꯥꯡ ꯄꯥꯏꯔꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯤ ꯀꯌꯥꯅꯁꯨ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯔꯤꯌꯥꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯩ ꯔꯤꯛꯁ ꯂꯧꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯀꯜꯂꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯀꯩꯅꯥ ꯑꯣꯏꯔꯤꯕ ꯑꯗꯨ ꯀꯥꯔꯇꯤꯛꯀꯤ ꯃꯃꯥꯟꯅꯕꯒꯤ ꯃꯆꯟꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯀꯥꯔꯇꯤꯛ ꯃꯍꯥꯛꯅ ꯕꯥꯏꯛ ꯑꯃ ꯇꯣꯡꯂꯗꯨꯅ ꯄꯨꯂꯤꯁꯀꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯈꯤ꯫ ꯒꯨꯟꯗꯥ ꯑꯗꯨꯅ ꯀꯥꯔꯇꯤꯛꯇ, ꯑꯩ ꯀꯤꯗꯅꯦꯄꯤꯡ ꯀꯌꯥ ꯇꯧꯔꯦ, ꯃꯤꯁꯨ ꯀꯌꯥ ꯍꯥꯠꯈ꯭ꯔꯦ, ꯑꯩꯉꯣꯟꯗ ꯊꯤꯡꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇꯦ, ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗ ꯀꯥꯔꯇꯤꯛꯅ ꯑꯩꯅꯕꯨ ꯐꯪꯉꯕ ꯀꯦꯁ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯂꯦꯝꯅ ꯈꯛ ꯇꯣꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯒꯨꯟꯗꯥ ꯑꯗꯨꯅ ꯅꯪ ꯂꯨꯄꯥ ꯀꯌꯥ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫
मद कार्तिक हरखी नंग नुमिद कॉलेज की छात्री एसिड चाइगनी है पाव ताब नंग फुरमगदबनी हरखी मधुद नुपादुन हरखी नंगने पेपा पेपा गाकनु नंग नुपा क्या पामीनो हंजिन हंजिन कार्तिक हंगलमी कार्तिक नुपादुन नंगसे फूदब यारो हरखी पंडित ओनसलदुना लुहोंबदो अफब पुंफमदो पुंग क्या गायरे हंगलमी मिनिट मंगाद गायरे पंडित खुमलमी अलू तारगदी मिनिट अनी मनुंग मखोइसिंग असि लोइना फुदुरिबने हादुना कार्तिकना मखोइबो असमसुम फुरमी मखोइना फुनरिबा मतोदु उबा मतमदा रियादे हारदगिसु पुलिस ओइबसि पामजबनी अदुगा महांगना कार्तिकना मखोइसिंग अदुगा फुनबा मतोदु उबा मतमदा कार्तिकपु महांगना तसेना गाउखिरमी अदुगा फुनबगी सिन क्यादु महाकी फोनना वीडियो नमदुना लेरमी असमसुम फुनरदुना मखोइना लोहोंबगी मादोप तमना पोरक्लमी अदुगा मखोइसिंग अदुबु लोइना फुरमी असुम फुनरक्पदगिदी गुंडा अदु कार्तिक उबदा चेनखिरमी अदुगा महाना पंडिता मतमदो यौरे लोहोंबिरो हादुना मफम अदुदगी गुंडा अदुबु तानादुना चटखिरमी रियानादि कार्तिकबु खामनबु होनजरमी अदुबु महाना गुंडा अदुगी लंबी थलदुना महापु फुगे तबु मतमदा अइना नुपी अदुदा ngaपिनबा हाजगनी हादुना नुपादुना हरखी अदुगा नुपीदुबु महाना मचनुपीनेना खले हादुना सु हरखी रियाना महांगना उनबा लाक्लेबा नुपा अदुबु पामदे हरमी नंगना पुलिस अमा ओइतारगदी थौना फगदबनी अदुगा समाज की सेवा तौगदबनी नंगनि मिकी थीनि हादुना हरखी नंगी वारु तारगदी अइ चरा हेंदना सीबा तारे हादुना नुपा अदु मफम अदुदगी चटखिरमी मदुरा रियागी मबुंग अदुना हरखी इबेम नंगना पामलिबा नुपा पुलिस ओइबा अदुबु करंबा ओइद्रिबनोने मदुरा मचनुपीदुना हरखी हौजी हौजी लाइबा नुपा अदो थौना सुफै मागुमनी कइनो हादुना हरखी तसेना हरबा मतमदा कार्तिक असि पुलिस ऑफिसर दी ओइरमदे महाक असि फिल्म की स्टंटमैन ओइदुना लेरमी महाना मतम अदुदा पुलिस की यूनिफॉर्म सेले हादुना महाना महाकी ममानबगी मचनुपी दुबु कनबा लाखिबनी तंजादुना मखोगी डायरेक्टर फोन तौदुना महापु शूटिंग मफमदा कौलदुना एक्शन सीन क्या तहनखी अदुगा हेरो दुना क्रेडिट लोइना लौरमी डायरेक्टर अदुना कार्तिकपु ब्रूस ली हाइना कौवी अदुगा महाना तौरिबा एक्शन सीक्वेंस अदुगिदमक्ता यामना थाकलमी वाहाइरु ताबा मतमदा हेरो अदुना सावरगा हयें थिएटर ददी मयामना उदुरिबसे मा नते अदुगा थबक तौरिबा से आई ओइना उदुरिबनी आइनि हेरो से हादुना महाना मथन नापन लोइना हाजरमी नंग बुरगा अमसुंग डायरेक्टर डेविड पुरगा मयामना खुपा खुगदम नते आई बुरगा खुदुरिबनी हादुना महा इगो अमगा लोइना हरखी हेरो दुना महाना महा की बाबा अमगी एडवाइस तौदुना तुम लेरमी फिल्म अमदा फिल्म की डायरेक्टर अदुगा एक्शन की डायरेक्टर अमगा तोंगा तोंगाना लेबनी मदुरा एक्शन की डायरेक्टर अदु डेविड नी अदुगा फिल्म अदुगी डायरेक्टर अदुना ब्रूस ली बु याम थागलमी हाइबदी कार्तिक पुनी हेरो अदुगी ममिंग से प्रभुजी कौई प्रभुजी ने महा की बाबा अदुदा हौजिता याम लुबा शॉट अमा पीदा गाइरी हाइदुना तमलमी कार्तिक की ममानबसिंगना महापु थबकना मीना तौरगा क्रेडिट नंगना लौवे हादुना ममानबदुना नाकोइनना प्रभुजी दे येरगा चेरमी देविना कार्तिक ता नंगना मरो मथेंगना लाकपने हेरो सिना मरो मा चक्री कनबने नखोय अनिगी मरक्ता आइदि चप्तुना लेरे हादुना हरकी मदुदा कार्तिकना करीबना हाइदो हादुना हरमी वाहाय अदु हंजिन हंजिन हरकी मदुदा डायरेक्टर अदुना नौथरगा मायाम तौबा मतमसिना निथिन मतम चाना लाउनी हादुना तपथरखी अदुगा अइगोंदा टेंशन पीबीगनुने हादुना यानो नुसिबा खोंजेगा लोइना हरमी वाहाय अदु ताबा मतमदा कार्तिकना अदुमाइना हायुदना हादुना हरकी तंजादुदा कार्तिककी ममानबा अदु लाक्तुना माकी मचनुपीगी लोहोंबदु कनबगीदमक्ता कार्तिकता थगर वाहाय फोंदोक्लमी माना हरकी गुंडा अदुनाने आइगी चनुपीगी मखोंगना पाइरदुनाने लांजरे हादुना हायररे हादुना तमलमी कार्तिकना हरकी ngasidagiने महागदो नुपी अमतदरा कारण तारोरिदबनी हौजिक्ति हादुना हरई फिल्म अदुगी डायरेक्टर ने एक्शन डायरेक्टर डेविड फिल्म असिगी लोरकपगी क्लाइमैक्स तने यामना फजबा फाइट सीन अमो होंगदबनी हादुना हरमी डेविड ने ब्रूस ली बु कौई अदुगा ngara dana कंपोज तौगिबा फाइट सीक्वेंस अदो डायरेक्टर तमु हादुना हरमी वाहाय दु हाबा मतमदा करीबा मुकायरो हादुना हजन हजन हरमी वाहाय दु ताबा मतमदा डेविड ने मखोन अदु नौथरदुना नना ngara कंपोज तौगिबा फाइट सीक्वेंस अदो डायरेक्टर तमु हादुना हरकी फिल्म की प्रोड्यूसर ना कार्तिक ते यामना थागलदुना डेविड थाजब थमतारगदी अखोई फिल्म से तोक्लमनदबनी अदुबु हप्ता अमा चंगदब फाइट सीन दो नंगनु नुमि निनी हुमनि द लोइसनबा ngami मदुगिदमुता आइना नंगबु यामना हराउबि हादुना पैसा पिरमी
ꯑꯗꯨꯒ ꯑꯦꯛꯁꯇ꯭ꯔꯥ ꯄꯩꯁꯥ ꯑꯃꯁꯨ ꯃꯉꯣꯟꯗ ꯍꯦꯟꯅ ꯄꯤꯔꯝꯃꯤ ꯍꯔꯥꯎꯕꯒꯤꯗꯃꯛꯇ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯄꯩꯁꯥ ꯑꯗꯨꯕꯨ ꯄꯥꯔꯇꯤ ꯇꯧꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯥꯔꯇꯤꯛꯅꯗꯤ ꯃꯁꯤꯒꯤ ꯄꯩꯁꯥ ꯑꯁꯤꯅ ꯑꯩꯈꯣꯏ ꯆꯦꯒꯤ ꯂꯦꯞꯇꯣꯞ ꯂꯩꯗꯨꯅꯤ ꯑꯗꯨꯒ ꯑꯔꯦꯝꯕ ꯄꯩꯁꯥ ꯑꯗꯨꯅ ꯄꯥꯔꯇꯤ ꯇꯧꯗꯨꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗ ꯍꯥꯏꯔꯝꯃꯤ ꯁꯤꯟ ꯑꯃꯗꯅ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯅ ꯒꯤꯇꯔ ꯍꯥꯞꯀꯗꯕ ꯕꯦꯒ ꯑꯃꯗ ꯅꯣꯡꯃꯩ ꯀꯌꯥ ꯍꯥꯞꯂꯗꯨꯅ ꯃꯍꯥꯛꯅ ꯍꯣꯇꯦꯜ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯕу ꯅꯣꯡꯃꯩꯅ ꯂꯣꯏꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯅꯤ ꯂꯥꯛꯂꯝꯃꯤ ꯄꯨꯂꯤꯁ ꯑꯃꯗꯤ ꯀꯥꯔꯇꯤꯛꯀꯤ ꯃꯌꯥꯝꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯕꯕꯥꯆꯧꯒꯤ ꯃꯆꯥꯅꯤ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯄꯨꯂꯤꯁ ꯃꯀꯣꯛ ꯑꯗꯨꯅ ꯄ꯭ꯔꯦꯁꯀꯤ ꯃꯤꯁꯤꯡꯗ ꯒ꯭ꯔꯥꯟ ꯑꯦꯖꯦꯟꯁꯤ ꯍꯣꯇꯦꯜꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯆꯦꯟꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯜ ꯖꯤꯍꯥꯗꯤ ꯍꯥꯏꯕ ꯇꯦꯔꯣꯔꯤꯁ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯃꯤꯁꯛꯅꯤ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯇꯔꯁꯤꯡ ꯑꯗꯨꯗ ꯇꯝꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯆꯝ ꯀꯌꯥꯃꯔꯨꯝꯁꯨ ꯁꯤꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯊꯤꯗꯣꯛꯂꯗꯨꯅ ꯌꯥꯝ ꯊꯨꯅ ꯐꯥꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯁꯤ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯁꯤꯟ ꯑꯃꯗꯅ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯆꯤꯌꯔꯃꯦꯟ ꯑꯗꯨ ꯄद्मश्री ꯑꯦꯋꯥꯔꯗ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯐꯪꯁꯟ ꯑꯃ ꯇꯧꯗꯨꯅ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯝꯄꯅꯤꯁꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯥꯕ ꯀꯝꯄꯅꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯑꯐꯕ ꯍꯤꯗꯥꯛ ꯀꯌꯥ ꯄꯨꯊꯣꯛꯂꯗꯨꯅ ꯂꯩꯅꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯂꯗꯨꯅ ꯃꯤ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯀꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯁꯤꯕꯨ ꯃꯍꯥꯛꯅ ꯏꯃꯨꯡ ꯃꯅꯨꯡꯗꯧꯅ ꯈꯜꯂꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯖꯦꯗꯦꯞ ꯍꯥꯏꯕꯗꯤ ꯆꯤꯌꯔꯃꯦꯟ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯥꯔꯇꯤꯛꯀꯤ ꯃꯆꯦꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯔꯝꯃꯤ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥꯅ ꯖꯦꯗꯦꯞꯕꯨ ꯋꯥ ꯉꯥꯡꯅꯕꯒꯤꯗꯃꯛꯇ ꯗꯥꯏꯁꯇ ꯀꯧꯁꯤꯜꯂꯝꯃꯤ ꯖꯦꯗꯦꯞꯅ ꯍꯥꯏꯔꯛꯏ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯄद्मश्री ꯑꯦꯋꯥꯔꯗ ꯑꯁꯤ ꯑꯩꯅꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯆꯤꯌꯔꯃꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯕꯒꯤꯗꯃꯛꯇ ꯔꯥꯝꯕꯤꯂꯥꯁ ꯍꯥꯏꯕꯗꯤ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥꯕꯨ ꯃꯍꯥꯛꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯔꯥꯝꯕꯤꯂꯥꯁꯅ ꯆꯤꯌꯔꯃꯦꯟꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗ ꯆꯤꯌꯔꯃꯦꯟꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯣꯝꯅ ꯀꯝꯄꯅꯤ ꯑꯁꯤꯒꯤꯗꯃꯛꯇ ꯆꯍꯤ 15 ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯂꯕꯅꯤ ꯑꯗꯣꯝꯒ ꯂꯣꯏꯅꯗꯨꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯌꯦꯡꯕꯤꯌꯨ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯆꯤꯌꯔꯃꯦꯟ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ ꯀꯥꯔꯇꯤꯛꯀꯤ ꯃꯃꯥꯅ ꯀꯥꯔꯇꯤꯛꯀꯤ ꯃꯆꯦꯗ ꯀꯥꯔꯇꯤꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯥꯔꯇꯤꯛꯀ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯒ ꯁꯨꯌꯥ ꯌꯥꯅꯔꯝꯗꯦ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ ꯆꯤꯌꯔꯃꯦꯟ ꯑꯗꯨꯅ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯑꯆꯥꯛꯄ ꯃꯤꯁꯨ ꯈꯔ ꯌꯥꯎꯔꯝꯗꯣꯔꯤ ꯄꯣꯠꯅꯤ ꯃꯗꯨꯗ ꯀꯥꯔꯇꯤꯛꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯄद्मश्री ꯑꯦꯋꯥꯔꯗ ꯐꯪꯕꯗꯨꯗꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯕꯨ ꯃꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅꯅꯦ ꯃꯐꯝ ꯑꯗꯨꯗꯅꯦ ꯊꯋꯥꯏ ꯌꯥꯎꯅ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯅꯤꯠ 2 ꯑꯁꯦ ꯑꯩꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯗ ꯀꯥꯔꯇꯤꯛꯅ ꯍꯥꯏꯔꯛꯈꯤ ꯆꯍꯤ 50 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯤꯅ ꯈꯨꯕꯥꯛ ꯑꯃꯇꯪ ꯈꯨꯕꯤꯔꯛꯄ ꯃꯇꯝꯗ ꯍꯔꯥꯎꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯐꯤꯂꯝꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯌꯦꯡꯉꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯩꯒꯤꯗꯃꯛꯇ ꯈꯨꯕꯥꯛ ꯀꯌꯥꯝ ꯈꯨꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯇꯧꯕ ꯁ꯭ꯇꯟ ꯑꯗꯨꯗ ꯃꯌꯥꯝꯅ ꯈꯨꯕꯥꯛ ꯈꯨꯔꯤꯕꯅꯤ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯗ ꯈꯦꯠꯅꯕ ꯑꯝꯇ ꯂꯩꯇꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤ ꯁꯥꯎꯟꯗꯤ ꯆꯞ ꯃꯥꯟꯅꯔꯤꯗꯨꯗꯤ ꯃꯄꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯁꯥꯎꯟꯗꯤ ꯆꯞ ꯃꯥꯟꯅꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯃꯥꯖ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨꯗꯤ ꯈꯦꯠꯅꯕꯅꯤ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥꯅ ꯀꯥꯔꯇꯤꯛꯄꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯊꯕꯛ ꯍꯥꯞꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯣꯂꯣꯞ ꯑꯁꯤ ꯂꯨꯄꯥ 9,000 ꯑꯃꯨꯛ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯥꯔꯇꯤꯛꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛꯇꯪ ꯆꯣꯡꯕ ꯃꯇꯝꯗ ꯑꯃꯁꯨꯡ ꯒ꯭ꯂꯥꯁ ꯑꯃꯨꯛꯇꯪ ꯊꯨꯒꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯈꯨꯠꯇ ꯂꯨꯄꯥ 9,000 ꯐꯪꯂꯤꯕ ꯑꯁꯦ ꯃꯗꯨꯁꯨ ꯄꯩꯁꯥ ꯑꯝꯇ ꯀꯛꯇꯕꯤꯗꯅꯤ ꯐꯪꯗꯣꯏꯁꯦ ꯃꯗꯨ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ ꯄꯩꯁꯥꯕꯨꯗꯤ ꯀꯛꯇꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯈꯣꯡꯅ ꯈꯨꯠꯂ ꯑꯃꯗꯤ ꯁꯣꯏꯗꯅ ꯀꯛꯈ꯭ꯔꯅꯤ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯩꯒ ꯅꯪꯒ ꯇꯤꯟꯅꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯏꯃꯨꯡ ꯑꯁꯤꯗ ꯅꯪꯒꯤ ꯄꯩꯁꯥꯗꯨꯁꯨ ꯄꯨꯁꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯕꯕꯥꯆꯧ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯀꯥꯕꯤꯌꯥꯕꯨ ꯀꯧꯔꯝꯃꯤ ꯃꯍꯥꯛꯀꯤ ꯕꯕꯥꯆꯧꯅ ꯃꯐꯝꯗꯨꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯁꯤꯗꯤ ꯀꯣꯔꯤꯌꯔꯗꯒꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯦꯞꯇꯣꯞ ꯑꯃ ꯄꯨꯔꯛꯏ ꯍꯥꯏꯗꯨꯅ ꯀꯥꯕꯤꯌꯥꯗ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯀꯥꯕꯤꯌꯥꯒꯤ ꯃꯄꯥꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯀꯥꯕꯤꯌꯥꯅ ꯀ꯭ꯋꯤꯖ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯌꯥꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀ꯭ꯋꯤꯖ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯂꯗꯨꯅ ꯂꯦꯞꯇꯣꯞ ꯑꯃ ꯄ꯭ꯔꯥꯏꯖ ꯐꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯥꯕꯤꯌꯥꯗꯤ ꯄꯨꯡꯉꯛ ꯉꯛꯆꯔꯝꯃꯤ ꯀꯥꯕꯤꯌꯥ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯧꯄꯥꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯅꯣꯛꯆꯔꯝꯃꯤ ꯃꯍꯥꯛꯅ ꯃꯧꯄꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯊꯦꯡꯛ ꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯀꯣꯝꯄꯤꯇꯤꯁꯟ ꯑꯗꯨꯗ ꯄ꯭ꯔꯥꯏꯖ ꯅꯪꯅ ꯐꯪꯉꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯧꯄꯥꯅꯨꯄꯥꯗ ꯊꯦꯡꯛ ꯌꯨ ꯍꯥꯏꯔꯤꯗꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯀꯥꯔꯇꯤꯛꯅ ꯍꯥꯏꯔꯛꯈꯤ ꯀꯣꯝꯄꯤꯇꯤꯁꯟ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯏꯆꯦꯕꯨ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯊꯤꯜꯂꯨꯕꯅꯤ ꯃꯄꯥꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯅꯪꯅꯗꯤ ꯃꯗꯨꯗ ꯉꯥꯛꯇꯪ ꯊꯤꯜꯂꯨꯕꯩ ꯋꯥꯅꯤ ꯑꯩꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯁꯦ ꯃꯥꯕꯨꯅꯦ ꯒꯥꯔꯤ ꯊꯧꯗꯨꯅ ꯊꯤꯜꯂꯤꯕꯅꯤ ꯃꯄꯥꯗꯨꯅ ꯃꯌꯥꯝꯕꯗꯨꯗ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨꯅꯦ ꯀꯥꯕꯤꯌꯥꯗꯧꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄ꯭ꯔꯥꯏꯖ ꯌꯥꯝꯅ ꯐꯪꯉꯤ ꯃꯥꯅ ꯐꯪꯉꯤꯕ ꯄ꯭ꯔꯥꯏꯖꯁꯤꯗꯤ ꯌꯥꯝꯕꯨ ꯌꯥꯝꯗ꯭ꯔꯕꯅꯤ ꯃꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯁꯤ ꯌꯥꯝꯅ ꯁꯤꯡꯉꯝ ꯇꯥꯔꯒꯗꯤ
इंडिया के प्रेसिडेंट कना ओरिगे हाइदुन हंगनमी अदुबु महाकि मपा अदु खुंबा ngam नंगना लारिग यामना है हाइसिदे अदुमाइना हाइबोरे प्रेसिडेंट की ममिंग फाव खंगदे अदुगा नंगना कलेक्टर ओइदुरिबने न खलमिबनीने अखोइगी पुपुदो हिंगलम तागदि नंग उबा मतमदे यामना इकाय जरंगनी हाइदुन हारकी वाई अदु ताबा मतमदा मखोइगी बाबाचो ओदुरि नोक्चरमी तंजादुर मखोइगी बाबाचो की मचानपादो लाक्लमी अदुगा महाकि मपादुदा खोरमदुना अदोंगी लनसेमदुना थमलमबनी आई थबक चलगे हाइदुन हारमी मधुर कार्तिकी मपादुना हारकी येंगो मंगोनगी तमजौ महागसे थबकसु तौरबनी अदुगा अहल मंदसु रेस्पेक्ट थबलिबनी मधुर कार्तिकने हारकी कोई बाबाचौदी कोई तामोगी फिरोन सुई हाबनी हाइदुन हारकी मधु नंगना पामिसे आइना फी सुबदुरा हाइदुन मपादुना सौरमी मखोइगी बाबाचौदुना कार्तिकी मपादा काव्यागी आईएस की सीट अदु कमाय तौरगे हाइदुन हंगनमी मदा मपादुना हारकी सीट से फंगब खरा वादौ मालिने मधुर मखोइगी बाबाचौदुना हारकी मधुगी एकाडेमीदुदा सीट फंगनबा याम कन होनो करिगुम महाना मधुर सीट फंगदुना तम तारगदिने आईएस ओइबासे सुजोय सोइद्रबनी वाई रुता मतंदा कार्तिक मसीगिदमक्ता महाक करिगुम खरा तौगे हाइदुना खलमी कार्तिक ने एकाडेमी दुगी सेक्रेटरी दुगी मयुमदा लाक्लमी महान मखोइगी सेक्युरिटी दा सेक्रेटरी दुगा उननबैदमक्ता सिंबिनबा हारमी अदुबु सेक्युरिटी दुना यारमदे यादबदुना महाक्ति फिल्म लाइन दा लेबनिना नन्ना पामजबा हेरो हेरोनी कनानो फोटो कामिना हंगे हाइदुना हारमी अदुमक्तबु सेक्युरिटी दुना यारमदे तंजादुना सेक्रेटरी दु थोलखि दुगा करिनो हाइदुना हंगबा मतमदा कार्तिकना अकोचेसे आईएस ओइबा पामनी अदुगा महागसे यामना सुलाय हाइबा मीनी मधुर सेक्रेटरी दुना हारकी मधुर अगदे कदौ हाइबनो मदा कार्तिकना हारकी करिगुम अदुमना रिकमेंडेशन अमदं पी तारगदि अकोचेना एकाडेमी दुला तंबगी सिलेक्शन तौबा मतमदा सोइदना खनगनी हाइदुना हारमी सेक्रेटरी दुना हारकी मखोइगुम्बा मतिक चारबा मी क्या मरुम लै सीट फंगलरोय हाइदुना हारई मदा कार्तिकना महाकपु खामजरदुना अकोचेदो लारिग याम हाइबनी अदोमना हंगनिंबा क्वेश्चन हंगबियो दुगा महाना रोइना खुमकनी सेक्रेटरी दुना मदुगी मतम लैते हाइदुना महा गाड़ी तोंदुना चटके तोरमी मदा कार्तिकना हारकी करिगुम्बा अदोमना रिकमेंडेशन पी तारगदि आई मफम असिदगी चलोय हाइदुना महाक मफम अदुरा फमदुना लैखी नुपादुसु लेनिंगा लैयुना हाइदुना मफम अदुरै चटखी सेक्रेटरी दुना ऑफिसगे हलपा मतमदा कार्तिक महाक पुंगाइदुना लैजरमी अदुबु सेक्रेटरी अदु उसनदबिदा महाकी मयुमना चंखी नुमिदांगी मतमदा सेक्रेटरी दुगी नुपी अदुना युमदगी थोलपा मतमदा महाना कार्तिकबु उबा मतमदा मखोगी सेक्युरिटी अदुदा महाकसे कनानो हाइदुना हंगमी खंगदे महाकसे महाकी मसीगी एडमिशन तौबगीदमक्ता सागोननी हाइदुना लाकपनी अयुक्तगी करीमता चा थक्तना गायरिबनी हाइदुना हाइरमी नोंगालपा मतमदा कार्तिक मफम अदु तुमदुना सेक्रेटरी दुबु गायबगी मतौदु उबा मतमदा सेक्रेटरीना पुलिसता फोन तौरमी तंजादुदा सेक्रेटरी दुगी मचादुसु स्कूलदा चटपा टाइमिंग अदु ओइरमी आगांग हाइबसिदी लम हेनबनीना महाना गाड़ी अदुगी हैंड ब्रेक अदु चिंगनुबदगिदी गाड़ी अदु मथनदा चेनखिरमी गाड़ी अदुगा कोनना आगांग अदु लंबी अदु ngambaniना मखाला चेनथरमी मपा अमसुंग ममा अदुना आगांग दुबु कोइको कौतना पाखचदुना वाजरमी तंजादुदा कार्तिकना गाड़ी अदुबु कोइतान तानरदुना गाड़ी अदुगी मिसेल अदुबु थुगारदुना मखु थिंजलदुना हैंड ब्रेक अदु चिंगनगा आगांग अदुगी मथवाय अदु कनखिरमी खचितंग सोइबा मतमदा मफम अदु तता अमसु लाक्लमी अदुगा तता अदु गाड़ी दुसु थोमलमी कार्तिकना महाकी थवाईगिदमक्ता करिसु खंदना महाकी मचीगिदमक्ता आगांग अदुगी मथवाय कनखिबंगी मवोंग अदु उबा मतमदा सेक्रेटरी अदुना कार्तिकी मचेबु एकाडेमी अदुदा मिंग चनबगीदमक्ता याबा पिरमी पाव अदु कार्तिकी मपादा फोन तौरक्तुना पिरमी कार्तिकी मपा हराउबना लोइखि अदुगा महाना काव्यागी मनाक्ता लाक्तुना हराउबगी पाव अदु तमलमी मपाना हारे नंगी माग अदु येंगलगा आईएस एकाडेमीदा नंगसे मिंग चनबगी अयाबदु पिरक्तबनी हाइदुना हारकी वाहाय अदु ताबा मतमदा काव्या अमसुंग महाकी ममा अदु यामना हराउरमी मपाना हारकी नुमित अदुदना नंगी होनजमना नंगबु लेपटॉप अमा गिफ्ट ओइना पिरक्खी अदुगा ngasina nang IS Academy da ming chanba phanglabani haidun harai mahal machana pada monchaladuna isona engonda ichana pi oina atangmo mani ma pibire aduga ichana pane to isina kaimta kana di haiduna machana pada cherami कार्तिकी ममानबदुना कार्तिकी मपाना मगोन चैब मोंग ताव मतमदा मथन मुरुम मुरुम छोलतुना हरखी बुस्लीना माकी मथवाई रिक्स तौरगा मचेगी दमक्ता सीट लौरक्लिबनी अदुगा महापु कैमता खनबीदे हादुना हाइबा मतमदा टाइमिंग अदुना मचेगा ममागदुना महाकी ममांगदा फावदुना चटपा टाइमिंग ओरमी ममा अदुना करिनो हादुना हंगलमी महाकी ममानबदुना ब्रुस्लीना करमना मचेगी सीट लौरक्लिबनो हाइबगी वारी अदु मखोइनिदा लोइना तमथोक्लमी वारी अदु ताव मतमदा कार्तिकी मचेना ममिता पिरांग इरोइनरदुना मोपा नुपागी मनाक्ता लाक्तुना ननाव थागचरी हादुना हरमी कार्तिक सुमचेगी हराव मोंग अदु उबा मतमदा यामना हराव जरमी मपाना हारखी करिनो नंगना मंगोंदा मुथागलुरिबदुना मधुरा कार्तिकना हारखी फोंग एप्लीकेशन अदुदी आइना मेलिबदुदी
ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤꯅꯦ ꯄꯤꯌꯣꯟ ꯑꯃꯅꯁꯨ ꯃꯦꯟꯕ ꯌꯥꯏ ꯀꯥꯔꯇꯤꯛꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯅꯪꯁꯨ ꯃꯦꯟꯕ ꯌꯥꯏꯅꯦ ꯑꯩꯅ ꯃꯦꯟꯕꯒꯤꯗꯃꯛꯇ ꯁꯤꯠ ꯐꯪꯉꯤꯕꯅꯤ ꯃꯗꯨꯅ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯍꯣꯠꯅꯖꯃꯟꯅ ꯐꯪꯖꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯌꯥꯝꯕꯨ ꯎꯅꯕ ꯆꯠꯈꯤꯔꯝꯃꯤ ꯃꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯅ ꯅꯄꯥꯗꯒꯤ ꯈꯣꯟꯊꯤ ꯑꯗꯨꯝ ꯆꯥꯗꯨꯅ ꯂꯩꯔꯤꯕꯁꯦ ꯀꯩꯒꯤꯅꯣ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯥ ꯅꯆꯦꯒꯤ ꯁꯤꯠ ꯑꯁꯦ ꯅꯪꯅ ꯐꯪꯍꯟꯕꯅꯤ ꯍꯥꯏꯕꯗꯣ ꯃꯗ ꯀꯥꯔꯇꯤꯛꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤꯅꯦ ꯃꯪꯂꯥꯟ ꯑꯃꯈꯛꯇ ꯂꯩ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯆꯦꯁꯦ ꯃꯍꯥꯛꯀꯤ ꯍꯣꯠꯅꯖꯃꯟꯅ IAS ꯑꯣꯐꯤꯁꯥꯔ ꯑꯣꯏꯕ ꯑꯗꯨꯅꯤ ꯑꯗꯨ ꯐꯪꯖꯁꯅꯨ ꯀꯩꯗꯧꯔꯒꯦ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤꯅꯦ ꯅꯪꯒꯤ ꯅꯄꯥꯁꯦ ꯌꯥꯝꯅ ꯀꯜꯂꯛꯆꯩ ꯃꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯀꯥꯔꯇꯤꯛꯅ ꯍꯪꯉꯛꯈꯤ ꯅꯪꯒꯤ ꯅꯄꯥꯁꯤꯒꯤꯗꯃꯛꯇꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯗꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕꯁꯤꯗꯤ ꯀꯥꯔꯇꯤꯛ ꯃꯆꯦꯒꯤ IASꯀꯤ ꯁꯤꯠ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯇꯤꯚꯤ ꯌꯦꯡꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯖꯤ ꯊꯣꯛꯂꯛꯇꯨꯅ ꯐꯤꯂꯝ ꯑꯗꯨꯒꯤ ꯑꯦꯛꯁꯟ ꯁꯤꯀ꯭ꯋꯦꯟꯁ ꯃꯌꯥꯝ ꯑꯗꯣ ꯃꯥ ꯃꯊꯟꯇꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯦꯗꯤꯠ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯂꯧꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯥꯔꯇꯤꯛ ꯑꯃꯁꯨꯡ ꯗꯦꯕꯤꯠ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯄ꯭ꯔꯚꯨꯖꯤꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯤꯕꯁꯦ ꯄꯇꯥꯜ ꯕꯥꯕꯥꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯥꯔꯇꯤꯛꯅ ꯊꯋꯥꯏꯅ ꯑꯩꯅ ꯔꯤꯛꯁ ꯇꯧꯔꯒ ꯃꯍꯥꯛꯅ ꯀ꯭ꯔꯦꯗꯤꯠꯅ ꯃꯤꯉꯣꯟꯗ ꯄꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯝꯃꯤ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯦꯛꯁꯟ ꯁꯤꯀ꯭ꯋꯦꯟꯁ ꯑꯁꯤ ꯌꯥꯝꯅ ꯐꯖꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠ ꯑꯁꯤ ꯅꯍꯥꯛꯅ ꯗꯦꯕꯤꯠ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯇꯤꯝꯗ ꯄꯤꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄ꯭ꯔꯚꯨꯖꯤꯅ ꯗꯦꯕꯤꯠꯄꯨ ꯌꯥꯝꯅ ꯁꯤꯙꯔꯗꯨꯅ ꯐꯥꯏꯠ ꯑꯁꯤ ꯃꯍꯥꯛꯅ ꯀꯝꯄꯣꯖ ꯇꯧꯖꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯀ꯭ꯔꯦꯗꯤꯠ ꯂꯧꯔꯝꯃꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯦꯕꯤꯠ ꯑꯃꯁꯨꯡ ꯀꯥꯔꯇꯤꯛ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯗꯨꯄ꯭ꯂꯤꯀꯦꯠ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯗꯨꯅ ꯇꯥꯏ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯇꯔꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯄ꯭ꯔꯚꯨꯖꯤꯅ ꯃꯁꯥꯃꯛꯅ ꯐꯨꯅꯕ ꯀꯌꯥꯒꯤ ꯑꯦꯛꯁꯟ ꯀꯌꯥꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯥꯔꯇꯤꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯉꯣꯟꯗ ꯔꯤꯌꯥ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯅꯍꯥꯛꯅ ꯄꯨꯂꯤꯁ ꯑꯣꯏꯔꯒ ꯃꯤ ꯐꯨꯅꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯣ ꯏꯟꯇꯔꯅꯦꯠꯇ ꯊꯥꯒꯠꯂꯛꯑꯦ ꯃꯁꯤꯗ ꯂꯥꯏꯛꯁ ꯑꯃꯁꯨꯡ ꯚ꯭ꯌꯨꯁꯦ ꯌꯥꯝꯅ ꯌꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗ ꯀꯥꯔꯇꯤꯛꯅ ꯃꯍꯥꯛꯇꯤ ꯃꯃꯤꯡ ꯆꯠꯂꯦ ꯑꯗꯨꯕꯨ ꯑꯩꯕꯨꯗꯤ ꯃꯍꯥꯛꯅ ꯗꯁꯥ ꯇꯥꯍꯜꯂꯦ ꯃꯍꯥꯛꯁꯦ ꯀꯥꯏꯗꯩꯅꯣ ꯑꯦꯗ꯭ꯔꯦꯁ ꯂꯧꯊꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯔꯤꯌꯥꯒꯤ ꯑꯣꯐꯤꯁ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯀꯥꯔꯇꯤꯛꯅ ꯔꯤꯌꯥꯒꯤ ꯑꯣꯐꯤꯁꯇ ꯌꯧꯕ ꯃꯇꯝꯗ ꯔꯤꯌꯥꯒꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯥꯔꯇꯤꯛ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ ꯔꯤꯌꯥꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯀꯥꯔꯇꯤꯛ ꯂꯥꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯗꯨꯅ ꯃꯍꯥꯛ ꯀꯥꯔꯇꯤꯛ ꯎꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯊꯣꯔꯛꯈꯤ ꯔꯤꯌꯥꯕꯨ ꯉꯥꯡꯂꯨꯔꯗꯕꯅꯤ ꯆꯩꯔꯨꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯀꯥꯔꯇꯤꯛ ꯔꯤꯌꯥꯅ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤ ꯑꯗꯨꯒ ꯔꯤꯌꯥꯅ ꯃꯉꯣꯟꯗ ꯅꯪꯒꯨꯝꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯂꯩꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯦ ꯁꯥꯟꯇꯤꯗ ꯇꯨꯝꯕ ꯐꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯒꯦꯝ ꯑꯣꯏꯅ ꯑꯃ ꯄꯨꯊꯣꯛꯂꯦ ꯃꯁꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯁꯨꯄꯔꯃꯦꯟꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯀꯦꯔꯦꯛꯇꯔ ꯑꯁꯤꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯗꯨꯅ ꯅꯪꯅ ꯑꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯥꯔꯇꯤꯛꯇ ꯍꯥꯏꯕ ꯃꯇꯝꯗ ꯀꯥꯔꯇꯤꯛ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤ ꯅꯪꯒꯤ ꯐꯨꯅꯕꯒꯤ ꯐꯨꯇꯦꯖ ꯃꯌꯥꯝ ꯑꯗꯣ ꯌꯥꯝꯅ ꯐꯖꯕꯅꯤꯅ ꯑꯩꯅ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯑꯁꯦ ꯁꯨꯄꯔ ꯀꯣꯞ ꯑꯣꯏꯔꯤꯕꯅꯤꯅ ꯅꯪꯒꯤ ꯒꯦꯝꯁꯤ ꯁꯥꯔꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯈꯥ ꯇꯥꯔꯝꯃꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯀꯥꯔꯇꯤꯛꯀꯤ ꯃꯃꯥꯟꯅꯕꯅ ꯃꯗꯨꯒꯤ ꯐꯨꯇꯦꯖꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯀꯝꯗꯧꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯔꯝꯃꯤ ꯔꯤꯌꯥꯅꯗꯤ ꯃꯗꯨꯒꯤ ꯐꯨꯇꯦꯖꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯈꯣꯏ ꯀꯜꯂꯛꯇꯣꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯐꯔꯦ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯒꯦꯝ ꯑꯁꯤ ꯂꯣꯟꯆ ꯇꯧꯗꯣꯔꯕꯅꯤ ꯅꯪꯁꯨ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯔꯤꯌꯥꯅ ꯀꯥꯔꯇꯤꯛꯇ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯁꯦꯜꯐꯤ ꯀꯥꯞꯃꯤꯟꯅꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯅ ꯁꯤꯅꯤꯅꯦ ꯅꯨꯄꯤꯅ ꯁꯨꯝꯕ ꯍꯥꯏꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯀꯥꯔꯇꯤꯛꯅ ꯃꯗꯨꯗꯅꯤ ꯑꯩꯅ ꯁꯨꯝꯃꯒ ꯊꯝꯃꯝꯃꯤꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯣꯛ ꯅꯣꯛꯇꯨꯅ ꯃꯐꯝꯗꯨꯗ ꯊꯣꯛꯂꯛꯈꯤ ꯀꯥꯔꯇꯤꯛꯀꯤ ꯃꯌꯥꯝꯕꯅ ꯃꯍꯥꯛꯀꯤ ꯁꯦꯅꯤꯌꯔꯗ ꯐꯣꯟ ꯇꯧꯔꯛꯂꯗꯨꯅ ꯒ꯭ꯔꯥꯟ ꯔꯦꯁꯤꯗꯦꯟꯁꯤ ꯍꯣꯇꯦꯜꯗꯨꯗ ꯀꯥꯞꯅꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯇꯦꯔꯣꯔꯤꯁ ꯑꯝꯇ ꯆꯦꯟꯅꯗꯦ ꯑꯗꯨꯒ ꯃꯁꯤꯗ ꯑꯆꯧ ꯑꯁꯥꯡ ꯃꯤ ꯀꯌꯥ ꯆꯦꯟꯅꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯅꯤꯌꯔꯅ ꯃꯍꯥꯛꯄꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯐꯣꯟꯗ ꯉꯥꯡꯅꯕ ꯌꯥꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯄ꯭ꯔꯨꯐꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯁꯤꯃꯤꯇ꯭ꯔꯤꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯥꯔꯇꯤꯛꯀꯤ ꯃꯌꯥꯝꯕꯕꯨ ꯁꯤꯃꯤꯇ꯭ꯔꯤ ꯇꯝꯅ ꯀꯧꯔꯝꯃꯤ ꯀꯥꯔꯇꯤꯛꯀꯤ ꯃꯌꯥꯝꯕ ꯔꯕꯤꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯦꯅꯤꯌꯔ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯒꯗꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯔꯕꯤꯅ ꯍꯥꯏꯔꯛꯈꯤ ꯒ꯭ꯔꯥꯟ ꯔꯦꯁꯤꯗꯦꯟꯁꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯀꯥꯞꯅꯕꯗ ꯆꯦꯟꯅꯔꯤꯕ ꯃꯤ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯁꯇꯔ ꯃꯥꯏꯟ ꯑꯣꯏꯔꯤꯕ ꯑꯁꯦ ꯗꯤꯄꯛ ꯔꯥꯖꯅꯤ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯗꯤꯄꯛ ꯔꯥꯖ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯒꯦꯡ ꯈꯨꯄꯨ ꯑꯗꯨ ꯃꯐꯝꯗꯨꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯔꯕꯤꯗ ꯄ꯭ꯔꯨꯐꯁꯤꯡ ꯑꯗꯨ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯔꯕꯤꯒꯤ ꯃꯍꯥꯛꯀꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯁꯤ ꯀꯔꯞꯇꯦꯠ ꯑꯣꯏꯔꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯗꯤꯄꯛꯀ ꯂꯧꯇꯨꯅꯔꯗꯨꯅ ꯔꯕꯤ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯝꯕꯅꯤ ꯗꯤꯄꯛꯅ ꯔꯕꯤꯗ ꯄ꯭ꯔꯨꯐꯁꯤꯡ ꯑꯗꯨ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯔꯕꯤꯅ ꯋꯥꯐꯝ ꯑꯁꯦ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯀꯧꯔꯤꯕ ꯑꯁꯤꯗ ꯑꯩ ꯆꯤꯡꯅꯗꯨꯅ ꯑꯩꯗꯤ ꯄ꯭ꯔꯨꯐꯁꯤꯡ ꯑꯗꯨ ꯑꯝꯇ ꯄꯨꯔꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯗꯤꯄꯛꯀꯤ ꯃꯤꯁꯤꯡꯅ ꯔꯕꯤꯕꯨ ꯐꯨꯔꯗꯨꯅ ꯋꯥꯟꯊꯍꯟꯈꯤ ꯑꯗꯨꯒ ꯔꯕꯤꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯔꯕꯤꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯄꯥꯗ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯇꯤ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯝꯃꯤ ꯔꯕꯤꯒꯤ ꯁꯦꯅꯤꯌꯔ ꯃꯀꯔꯟ ꯑꯁꯤ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯐꯔꯝꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯩꯁꯥꯗ ꯆꯣꯞꯂꯛꯄꯗꯒꯤꯗꯃꯛꯇ ꯃꯍꯥꯛ ꯗꯤꯄꯛꯀ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯌꯥꯈꯤꯕꯅꯤ ꯁꯨꯇꯤꯡ ꯃꯐꯝꯗ ꯀꯥꯔꯇꯤꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯗꯤ ꯒꯦꯝꯒ ꯊꯣꯛꯇꯅ ꯑꯩꯒꯤ ꯐꯦꯟ ꯐꯣꯂꯣꯋꯤꯡ ꯃꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯗꯨꯅ ꯇꯝꯖꯔꯝꯃꯤ ꯃꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯦ ꯅꯪꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨꯅꯅꯤ ꯅꯪꯒꯤ ꯌꯨꯅꯤꯐꯣꯔꯝꯗꯨ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯅꯪꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯔꯔꯣꯏꯗꯕꯅꯤ ꯃꯥꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
ꯃꯗ ꯀꯥꯔꯇꯤꯛꯅ ꯐꯦꯟ ꯑꯁꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅꯁꯨ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ꯫ ꯔꯤꯌꯥꯅ ꯀꯥꯔꯇꯤꯛꯇ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯗꯤ ꯁꯨꯇꯤꯡ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯔꯤꯌꯥ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯁꯨꯇꯤꯡ ꯍꯥꯏꯕ ꯅꯠꯇꯦ ꯁꯨꯠ ꯑꯥꯎꯠ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯅꯣꯡꯃꯩ ꯀꯌꯥ ꯀꯥꯞꯄ ꯇꯥꯍꯜꯂꯝꯃꯤ꯫ ꯔꯤꯌꯥꯅ ꯑꯩꯁꯨ ꯂꯥꯏꯚ ꯑꯦꯛꯁꯟ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗ ꯗꯥꯏꯔꯦꯛꯇꯔꯅ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯗꯥꯏꯔꯦꯛꯇꯔ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁꯅꯤ ꯈꯟꯗꯨꯅ ꯅꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯗꯥꯏꯔꯦꯛꯇꯔꯗꯨꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯔꯤꯌꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯁꯜꯂꯛꯈꯤ꯫ ꯔꯤꯌꯥ ꯑꯃꯁꯨꯡ ꯃꯕꯥꯅꯤ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯝꯃꯤ꯫ ꯃꯗ ꯀꯥꯔꯇꯤꯛꯅ ꯑꯩꯗꯤ ꯄꯦꯀꯞ ꯂꯣꯏꯔꯒ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯄꯦꯀꯞ ꯑꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯥꯔꯇꯤꯛꯅ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯑꯗꯨ ꯂꯣꯀꯞꯇ ꯊꯝꯃꯝꯃꯒ ꯂꯥꯛꯀꯦ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯑꯗꯨ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯄ꯭ꯔꯚꯨꯖꯤꯅ ꯗꯦꯕꯤꯠ ꯃꯥꯁꯇꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤꯕꯨ ꯇꯥꯟꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯥꯇꯥꯜ ꯕꯕꯥꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯥꯔꯇꯤꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗ ꯃꯊꯛꯇ ꯌꯥꯜꯂꯤꯕ ꯁꯤꯃꯦꯟꯒꯤ ꯕꯣꯔꯥꯁꯤꯡ ꯑꯗꯨ ꯊꯥꯗꯔꯒ ꯃꯍꯥꯛꯄꯨ ꯃꯊꯛꯇ ꯄꯥꯏꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯔꯤꯌꯥ ꯑꯃꯁꯨꯡ ꯀꯥꯔꯇꯤꯛ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯤꯌꯥꯅ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯇꯝꯂꯛꯈꯤ꯫ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯃꯅ ꯃꯍꯥꯛꯅ ꯊꯋꯥꯏꯕꯨ ꯀꯔꯤꯝꯇ ꯀꯤꯕ ꯂꯩꯇꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯦꯕꯥ ꯇꯧꯔꯤꯕ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯤꯕ ꯀꯌꯥꯁꯤꯡ ꯑꯁꯦ ꯃꯁꯤ ꯈꯜꯂꯗꯨꯅ ꯑꯩꯅ ꯒꯦꯝ ꯑꯁꯤ ꯁꯥꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯖꯔꯝꯃꯤ꯫ ꯃꯗ ꯀꯥꯔꯇꯤꯛꯅ ꯍꯥꯏꯔꯛꯈꯤ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔꯗ ꯅꯠꯇꯅ ꯁ꯭ꯇꯟꯃꯦꯟꯁꯤꯡꯁꯨ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯦ ꯔꯤꯛꯁ ꯊꯝꯃꯒ ꯊꯕꯛ ꯇꯧꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯪꯒꯤ ꯅꯦꯛꯁ ꯑꯣꯄꯔꯦꯁꯟꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯔꯤꯌꯥꯅ ꯍꯪꯂꯝꯃꯤ꯫ ꯃꯗ ꯇꯤꯚꯤ ꯌꯦꯡꯕ ꯃꯇꯝꯗ ꯅꯀꯂꯤ ꯌꯨꯁꯤꯡ ꯁꯨꯡꯕꯒꯤ ꯄꯥꯎ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯥꯔꯇꯤꯛꯅ ꯃꯁꯤꯒꯤ ꯅꯀꯂꯤ ꯌꯨ ꯁꯨꯡꯕꯒꯤ ꯊꯕꯛ ꯑꯁꯦ ꯃꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗꯤ ꯅꯪꯁꯨ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯔꯤꯌꯥꯅ ꯍꯪꯕ ꯃꯇꯝꯗ ꯑꯇꯩ ꯀꯅꯥꯅ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯀꯥꯔꯇꯤꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯖꯔꯅꯦꯂꯤꯁ ꯑꯃꯅꯁꯨ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯔꯤꯌꯥꯅ ꯀꯥꯔꯇꯤꯛꯇ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯇꯛꯆꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯀꯥꯔꯇꯤꯛꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯀꯥꯔꯇꯤꯛꯀꯤ ꯃꯃꯥꯟꯅꯕꯅ ꯅꯪꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕ ꯋꯥꯗꯣ ꯀꯣꯛ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯗ ꯀꯥꯔꯇꯤꯛꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯗꯣꯛꯇꯔ ꯑꯃ ꯂꯩ꯫ ꯃꯍꯥꯛꯅ ꯗꯣꯛꯇꯔꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯤ ꯑꯃ ꯁꯦꯕꯥ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯎꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯗꯣꯛꯇꯔꯅꯦꯅ ꯈꯟꯈ꯭ꯔꯦ꯫ ꯃꯁꯤꯕꯨ ꯍꯥꯏꯗꯣꯛꯄꯅ ꯐꯕ꯭ꯔꯥ ꯍꯥꯏꯗꯣꯛꯇꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯥꯔꯇꯤꯛꯅ ꯅꯥꯀꯣꯏꯅꯅ ꯃꯍꯥꯛ ꯄꯨꯂꯤꯁꯀꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯑꯗꯨꯒ ꯗꯣꯛꯇꯔꯗꯨꯒ ꯀꯝꯄꯤꯌꯔ ꯇꯧꯈꯤꯕꯅꯤ꯫ ꯀꯥꯔꯇꯤꯛꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯃꯁꯤꯕꯨ ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩꯗ ꯍꯥꯏꯗꯣꯛꯄꯅ ꯐꯕ꯭ꯔꯥ ꯅꯨꯡꯁꯤꯅꯔꯕ ꯃꯇꯨꯡꯗ ꯀꯣꯟꯅ ꯊꯦꯝꯃꯒ ꯍꯥꯏꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯍꯥꯟꯅ ꯍꯥꯏꯇꯥꯔꯒꯗꯤ ꯅꯨꯄꯤ ꯑꯗꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅꯔꯕ ꯃꯇꯨꯡꯗ ꯍꯥꯏꯗꯣꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯅꯝꯊꯥꯛ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯄꯥꯛ ꯊꯥꯔꯝꯃꯒ ꯆꯠꯈꯤꯅꯤ ꯍꯥꯏꯗꯨꯅ ꯔꯤꯌꯥꯅ ꯇꯝꯂꯝꯃꯤ꯫ ꯀꯥꯔꯇꯤꯛ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯕ ꯉꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤ꯫ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯌꯨ ꯊꯛꯇꯨꯅ ꯂꯝꯕꯤꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯪꯕ ꯃꯇꯝꯗ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯀꯥꯏꯅꯅꯕ꯭ꯔꯥ ꯑꯗꯨꯒ ꯍꯥꯏꯗꯕꯤꯗ ꯂꯩꯔꯒꯅ ꯀꯣꯟꯅ ꯀꯥꯏꯅꯕꯗꯨ ꯄꯥꯝꯕꯒꯤꯔꯥ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯁꯥꯎꯖꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯄ꯭ꯔꯚꯨꯖꯤ ꯑꯗꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯄ꯭ꯔꯚꯨꯖꯤ ꯑꯗꯨ ꯄꯔꯥ ꯇꯝꯕꯤꯒꯦ ꯍꯥꯏꯗꯨꯅ ꯀꯥꯔꯇꯤꯛꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯄꯨꯂꯤꯁ ꯂꯩꯍꯧꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯂꯝꯕꯤ ꯍꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯁꯤ ꯌꯨ ꯊꯛꯇꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯄ꯭ꯔꯚꯨꯖꯤ ꯑꯗꯨ ꯂꯝꯕꯤꯗ ꯄꯨꯂꯤꯁꯅ ꯐꯥꯔꯗꯨꯅ ꯌꯨ ꯇꯦꯁ ꯇꯧꯅꯕꯒꯤ ꯃꯤꯇꯔ ꯑꯗꯨꯗ ꯀꯥꯝꯍꯜꯂꯤ ꯑꯗꯨꯕꯨ ꯄ꯭ꯔꯚꯨꯖꯤꯗꯤ ꯆꯪꯉꯝꯃꯤ꯫ ꯀꯥꯝꯕ ꯃꯇꯝꯗ ꯌꯨ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯦꯗꯤꯌꯥꯒꯤ ꯄꯥꯔꯁꯣꯅꯦꯜ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯀꯥꯔꯇꯤꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯀꯤ ꯃꯤꯇꯔ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯇꯦꯁ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯦꯁ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯦꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯌꯨꯒꯤ ꯀ꯭ꯋꯥꯟꯇꯤꯇꯤꯁꯤ ꯌꯥꯝꯅ ꯌꯥꯝꯃꯤ ꯑꯗꯨꯒ ꯀꯥꯔꯇꯤꯛꯅ ꯀꯥꯝꯕ ꯃꯇꯝꯗꯗꯤ ꯃꯤꯇꯔ ꯑꯗꯨ ꯑꯣꯏꯅ ꯆꯥꯛꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥꯁꯨ ꯂꯥꯛꯇꯨꯅ ꯀꯥꯔꯇꯤꯛꯇ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯔꯇꯤꯛꯅ ꯁꯨꯇꯤꯡ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯔꯤꯌꯥꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯖꯔꯅꯦꯂꯤꯁ ꯑꯗꯨꯒ ꯏꯂꯤꯒꯦꯜ ꯂꯤꯀꯔ ꯐꯦꯛꯇꯔꯤꯗꯨꯗ ꯂꯥꯛꯇꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯦ ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯥꯔꯇꯤꯛꯅ ꯄꯥꯈꯠꯂꯗꯨꯅ ꯅꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ ꯃꯤꯅ ꯎꯗ꯭ꯔꯤꯉꯩꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗ ꯔꯤꯌꯥꯅ ꯃꯤꯅꯗꯤ ꯎꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯅ ꯃꯃꯥꯟꯅꯕꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯖꯤꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯖꯤꯟꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯀꯥꯔꯇꯤꯛ ꯈꯣꯡꯁꯥꯟ ꯊꯨꯅ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯊꯧꯗꯨꯅ ꯂꯤꯀꯔ ꯐꯦꯛꯇꯔꯤꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯀꯅꯥꯒꯤ ꯅꯨꯄꯤꯅꯣ ꯀꯔꯤꯒꯤ ꯅꯨꯄꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯤꯌꯥ ꯑꯗꯨ ꯂꯣꯠꯂꯝꯕꯗꯒꯤ ꯆꯣꯡꯊꯣꯔꯛꯇꯨꯅ ꯅꯈꯣꯏꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯇꯣꯛꯂꯗꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯄꯨꯂꯤꯁꯅꯤ ꯑꯗꯨꯒ ꯅꯈꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯨꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯥꯔꯇꯤꯛꯇ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯀꯥꯔꯇꯤꯛꯁꯨ ꯍꯟꯕ ꯅꯥꯏꯗꯅ ꯃꯈꯣꯏꯁꯤꯡꯕꯨ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯔꯤꯌꯥꯁꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯐꯨꯕꯗ ꯌꯥꯎꯍꯜꯂꯝꯃꯤ꯫ ꯀꯥꯔꯇꯤꯛꯅ ꯃꯐꯝ ꯑꯗꯨ ꯂꯣꯏꯅ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯔꯤꯌꯥꯅ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯃꯊꯟꯇ ꯂꯤꯀꯔ ꯐꯦꯛꯇꯔꯤ ꯑꯁꯦ ꯊꯤꯡꯖꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯒ ꯃꯤ ꯐꯨꯅꯔꯤꯕꯅꯤ ꯅꯈꯣꯏ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯈꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔ ꯑꯁꯤ ꯑꯥꯗ ꯐꯨꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯀꯅꯥꯅꯣ ꯅꯈꯣꯏ ꯑꯣꯐꯤꯁꯥꯔ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯥꯔꯇꯤꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯍꯥꯛ ꯑꯁꯤ ꯀꯔꯝꯕ ꯗꯤꯄꯥꯔꯠꯃꯦꯟꯗꯩꯅꯣ ꯑꯗꯨꯒ
ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯣꯐꯤꯁꯥꯔꯅꯣ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯂꯥꯏꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯐꯥꯏꯠ ꯃꯥꯁꯇꯔ ꯗꯦꯕꯤꯗꯀ ꯃꯁꯛ ꯃꯥꯟꯅꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯀꯣꯏꯕꯨ ꯆꯤꯡꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨ ꯑꯁꯦꯡꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛ ꯄꯨꯡꯉꯛ ꯉꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗ ꯑꯩ ꯔꯥꯝ ꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯤꯠ ꯃꯃꯥꯡꯗ ꯑꯔꯥꯟꯕ ꯊꯕꯛ ꯇꯧ ꯇꯥꯔꯒꯗꯤ ꯌꯦꯡꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯀꯥꯔꯇꯤꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯖꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯀꯥꯔꯇꯤꯛꯅ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐꯥꯏꯠ ꯃꯥꯁꯇꯔ ꯗꯦꯕꯤꯗꯇ ꯐꯣꯟ ꯇꯧꯔꯝꯃꯤ ꯅꯪ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯁꯨꯇꯤꯡ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯀꯥꯔꯇꯤꯛꯅ ꯅꯪꯒꯤ ꯕꯕꯥꯁꯦ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯌꯨꯗꯤ ꯉꯥꯎꯋꯦꯕꯨ ꯊꯃꯣꯏꯗꯤ ꯁꯦꯡꯕ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯅꯣꯏ ꯃꯥꯗꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯌꯥꯝꯅ ꯁꯦꯡꯕ ꯅꯨꯄꯤꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀꯥꯔꯇꯤꯛꯅ ꯍꯥꯏꯈꯤ ꯃꯗ ꯗꯦꯕꯤꯗꯅ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯔꯦꯟ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯇꯝꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯔꯤꯌꯥ ꯑꯗꯨ ꯀꯥꯔꯇꯤꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯀ꯭ꯔꯦꯗꯤꯠ ꯑꯁꯤꯅ ꯑꯁꯤꯒꯤ ꯄꯨꯂꯤꯁ ꯑꯁꯤꯅ ꯂꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯁꯛ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯃꯦꯗꯤꯌꯥꯅ ꯎꯈꯤ ꯇꯥꯔꯒꯗꯤ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯁꯛꯁꯦ ꯈꯪꯈꯤ ꯇꯥꯔꯒꯗꯤ ꯂꯣꯏ ꯂꯣꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯪꯁꯦ ꯑꯟꯗꯔꯀꯣꯚꯔ ꯄꯨꯂꯤꯁꯇ ꯍꯥꯏꯗꯨꯅ ꯔꯤꯌꯥꯅ ꯍꯥꯏꯔꯝꯃꯤ ꯃꯗ ꯀꯥꯔꯇꯤꯛꯁꯨ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯃꯔꯛꯇꯅ ꯃꯌꯥꯝ ꯃꯐꯝ ꯑꯃꯇꯪ ꯈꯅꯥꯎꯁꯦ ꯂꯣꯛ ꯊꯨꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯦ ꯈꯔ ꯍꯣꯡꯂꯦ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯇꯤꯚꯤꯗꯅ ꯔꯥꯝ ꯁꯤꯡꯅ ꯃꯍꯥꯛꯅ ꯂꯤꯀꯔ ꯐꯦꯛꯇꯔꯤ ꯊꯤꯡꯖꯤꯟꯕꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯗꯤꯄꯛ ꯑꯗꯨ ꯃꯩ ꯍꯧꯒꯩ ꯁꯥꯎꯔꯝꯃꯤ ꯔꯥꯝ ꯁꯤꯡꯅꯗꯤ ꯑꯩꯅ ꯃꯦꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯉꯥꯡꯗꯕ ꯌꯥꯗꯕꯒꯤ ꯉꯥꯡꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕꯒꯤ ꯇꯧꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯥꯎꯔꯕ ꯗꯤꯄꯛꯅ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯗꯤꯄꯛꯅ ꯁꯥꯎꯗꯨꯅ ꯅꯉꯣꯟꯗ ꯍꯞꯇꯥ ꯑꯃ ꯄꯤꯔꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯪꯗꯣꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥꯗꯨꯅ ꯃꯀꯔ ꯂꯥꯛꯇꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯣ ꯑꯜꯖꯤꯍꯥꯗꯤ ꯀꯥꯡꯕꯨꯅ ꯃꯈꯣꯏꯅ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯀꯦꯁ ꯑꯁꯦ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯁꯟ ꯑꯃ ꯐꯝꯍꯟꯗꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗ ꯗꯤꯄꯛꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯀꯦꯁꯅꯤ ꯄꯩꯁꯥ ꯇꯤꯡꯅꯤꯡꯕ ꯇꯤꯡꯖꯁꯅꯨ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯖꯁ ꯔꯥꯝꯗꯥꯁꯇ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯗ ꯗꯤꯄꯛꯅ ꯖꯁ ꯑꯗꯨ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯂꯩꯕ ꯌꯥꯗ꯭ꯔꯒꯗꯤ ꯌꯥꯅꯕ ꯊꯕꯛ ꯇꯧ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯗꯤꯄꯛꯅ ꯄꯨꯂꯤꯁ ꯑꯗꯨ ꯑꯣꯟꯁꯤꯜꯂꯒ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯃꯥꯒꯤ ꯐꯦꯛꯇꯔꯤ ꯁꯤꯖ ꯇꯧꯈꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯊꯤꯗꯣꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯥꯔꯇꯤꯛꯀꯤ ꯕꯕꯥꯆꯧꯅ ꯔꯕꯤꯒꯤ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯅꯍꯥꯟꯒꯩꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕꯅꯤ ꯑꯗꯨ ꯄꯥꯎ ꯐꯥꯎꯅꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗ ꯀꯥꯔꯇꯤꯛꯅ ꯍꯥꯏꯔꯛꯈꯤ ꯄꯨꯂꯤꯁ ꯑꯁꯤꯗꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯅꯤ ꯑꯣꯄꯔꯦꯁꯟ ꯃꯈꯜ ꯃꯈꯜ ꯇꯧꯕꯅꯤ ꯃꯃꯥꯟꯅꯕꯅ ꯅꯈꯣꯏꯅ ꯌꯩꯗꯨꯅ ꯃꯥꯗꯤ ꯄꯨꯂꯤꯁꯀꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯈꯪꯉꯕꯅꯤ ꯄꯨꯂꯤꯁꯀꯤ ꯃꯑꯣꯡꯗ ꯂꯩꯕ ꯃꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯪꯂꯕꯅꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯨꯟꯗꯔꯥ ꯂꯦꯕꯣꯔꯦꯇꯔꯤꯒꯤ ꯖꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯀꯥꯔꯇꯤꯛꯀꯤ ꯃꯆꯦ ꯀꯥꯕ꯭ꯌꯥ ꯍꯥꯏꯅ ꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥꯗꯤ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥꯒꯤ ꯕꯣꯁꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯥꯕ꯭ꯌꯥ ꯑꯁꯤ ꯐꯪꯁꯟꯗ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯄꯥꯝꯂꯦ ꯑꯗꯨꯒ ꯃꯁꯤꯗ ꯄ꯭ꯔꯦꯁꯔ ꯀꯩꯝꯇ ꯂꯩꯇꯦ ꯑꯉꯥꯡ ꯃꯁꯦꯟ ꯌꯥꯅꯕ ꯑꯃ ꯆꯪꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯅꯪꯒꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯂꯩꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯆꯦꯅ ꯃꯅꯥꯎꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠꯇ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯅꯥꯎꯅꯨꯄꯥꯗꯨꯅꯁꯨ ꯌꯥꯝꯅ ꯐꯕ ꯃꯔꯤꯅꯤ ꯌꯥꯈꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠꯇ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯆꯦ ꯑꯗꯨꯅ ꯂꯨꯍꯣꯡꯕꯗꯨ ꯌꯥꯈꯤꯔꯝꯃꯤ ꯕꯁꯨꯟꯙꯔꯥ ꯂꯦꯕꯣꯔꯦꯇꯔꯤꯒꯤ ꯃꯍꯥꯛꯀꯤ ꯃꯄꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯇꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯥꯔꯇꯤꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯀꯥꯕ꯭ꯌꯥꯒꯤ ꯃꯧꯄꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯍꯣꯠꯅꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯐꯤꯂꯝ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯖꯦꯅ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤ ꯐꯤꯂꯝ ꯌꯦꯡꯗꯕꯅꯤꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯗꯨꯅ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯃꯥꯗꯤ ꯐꯤꯂꯝꯗꯁꯨ ꯎꯁꯨ ꯎꯗꯕꯅꯤ ꯐꯤꯂꯝꯗ ꯎꯗ꯭ꯔꯒꯗꯤ ꯀꯔꯤ ꯑꯣꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯕꯁꯨꯟꯙꯔꯥꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯇꯟꯃꯦꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯣ ꯁ꯭ꯇꯟꯃꯦꯟ ꯍꯥꯏꯕꯁꯤꯗꯤ ꯍꯦꯔꯣꯒꯤ ꯃꯔꯨꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯛꯁꯟ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯥꯔꯇꯤꯛꯅ ꯃꯁꯤꯒꯨꯝꯕ ꯋꯥꯁꯤ ꯑꯗꯣꯝꯅ ꯈꯛꯇ ꯈꯪꯕꯤ ꯑꯇꯩ ꯀꯅꯥꯝꯇ ꯈꯪꯕꯤꯗꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯌꯩꯗꯨꯅ ꯉꯥꯡꯂꯝꯃꯤ ꯖꯦꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏ ꯑꯗꯨꯅ ꯃꯤ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯏꯃꯨꯡ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯂꯥꯎꯊꯣꯛꯂꯝꯃꯤ ꯃꯄꯥꯗꯨꯅ ꯍꯔꯥꯎꯖꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯍꯥꯏꯅ ꯁꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯤꯌꯥꯔꯃꯦꯟ ꯃꯁꯥꯃꯛ ꯂꯥꯛꯂꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯃꯁꯤ ꯏꯆꯥꯅꯨꯄꯤꯒꯤ ꯍꯣꯠꯅꯖꯃꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯀꯥꯔꯇꯤꯛꯅ ꯌꯥꯝꯅ ꯊꯧꯑꯣꯏꯗꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯆꯦꯒꯤꯗꯤ ꯃꯉꯣꯟꯗꯁꯨ ꯍꯦꯟꯅ ꯐꯕ ꯅꯨꯄꯥ ꯂꯥꯛꯀꯅꯤꯅ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯑꯗꯨꯝ ꯃꯤ ꯎꯁꯤꯠꯇꯅ ꯉꯥꯡꯗꯣꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯣꯡꯃ ꯅꯣꯡꯃꯅꯤ ꯅꯈꯨꯠꯅ ꯁꯥ ꯇꯦꯛꯀꯅꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯕꯣꯔ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯗꯨꯗ ꯁꯣꯏꯅꯥꯏꯕ ꯃꯤꯒꯤꯁꯨ ꯊꯕꯛ ꯑꯝꯇ ꯍꯥꯞꯅꯕ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯆꯦꯅ ꯀꯥꯔꯇꯤꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯥꯔꯇꯤꯛ ꯅꯨꯄꯥꯗꯣ ꯀꯝꯗꯧꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗ ꯀꯥꯔꯇꯤꯛꯅ ꯐꯥꯒꯤ ꯇꯧꯔꯗꯨꯅ ꯀꯔꯤꯅꯣ ꯅꯪꯗꯤ ꯄꯥꯝꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯥꯒꯤ ꯇꯧꯔꯅꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯆꯦꯅ ꯉꯥꯡꯂꯝꯃꯤ ꯑꯗꯨꯒ ꯀꯥꯔꯇꯤꯛꯅ ꯍꯥꯏꯔꯛꯈꯤ ꯌꯥꯝꯅ ꯐꯕ ꯅꯨꯄꯥꯅꯤ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ
ꯅꯪꯅꯕꯨ ꯀꯩ ꯈꯜꯂꯤꯒꯦꯅꯦ ꯍꯥꯏꯗꯨꯅ ꯃꯆꯦꯗ ꯀꯥꯔꯇꯤꯛꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥ ꯈꯜꯂꯕꯅꯤꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯑꯩꯅ ꯈꯟꯕꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗ ꯃꯃꯥꯟꯅꯕꯅ ꯃꯥꯒꯤꯗꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯑꯃ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯃꯆꯦꯅ ꯑꯩꯉꯣꯟꯗꯒ ꯍꯥꯏꯗꯣꯛꯇꯦꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯅꯪꯅ ꯏꯀꯥꯏꯔꯤꯕ ꯃꯇꯧꯗꯨꯒ ꯍꯥꯏꯔꯨꯔꯒꯗꯤ ꯑꯁꯦꯡꯕꯒꯤ ꯂꯩꯔꯝꯃꯅꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗ ꯃꯧꯄꯥ ꯅꯨꯄꯥꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯗ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯔꯀꯥꯟꯗ ꯐꯖꯅ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯃꯆꯦꯗ ꯍꯥꯏꯔꯝꯃꯤ ꯀꯥꯔꯇꯤꯛꯅ ꯔꯤꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁꯀꯤ ꯊꯕꯛ ꯑꯗꯨ ꯔꯤꯖꯥꯏꯟ ꯇꯧꯊꯣꯛꯂꯗꯨꯅ ꯏꯁꯇꯟ ꯃꯥꯁꯇꯔ ꯗꯦꯕꯤꯗꯇ ꯖꯣꯏꯟ ꯇꯧꯔꯗꯨꯅ ꯃꯍꯥꯛ ꯏꯁꯇꯟ ꯀꯌꯥ ꯇꯧꯒꯅꯤ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯐꯪꯒꯅꯤ ꯆꯥꯕ ꯊꯛꯄꯁꯨ ꯐꯅꯌꯥꯝ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯋꯥ ꯉꯥꯡꯖꯗꯨꯅ ꯂꯩ ꯃꯗꯨꯗ ꯔꯤꯌꯥꯗꯤ ꯃꯊꯟꯇ ꯀꯞꯆꯔꯛꯈꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯔꯤꯌꯥꯅ ꯅꯪꯒꯨꯝꯕꯗꯨꯅ ꯄꯨꯂꯤꯁꯀꯤ ꯊꯕꯛ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯑꯍꯤꯡ ꯇꯨꯝꯍꯜꯂꯤꯕꯅꯤ ꯑꯩꯈꯣꯏ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗ ꯀꯥꯔꯇꯤꯛꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯇꯨꯝꯕ ꯌꯥꯅꯕ ꯍꯤꯗꯥꯛ ꯂꯩꯕꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯔꯤꯌꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅꯗꯤ ꯅꯪꯒꯤ ꯒꯦꯝ ꯗꯤꯖꯥꯏꯟ ꯇꯧꯒꯦꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯊꯕꯛ ꯗꯤꯖꯥꯏꯟ ꯇꯧꯒꯦꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯔꯤꯌꯥꯅ ꯀꯥꯔꯇꯤꯛꯇ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯃꯍꯥꯛꯅ ꯊꯕꯛꯀ ꯗꯤꯖꯥꯏꯟ ꯇꯧꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯉꯁꯤꯁꯨ ꯀꯥꯔꯇꯤꯛ ꯑꯗꯨ ꯔꯤꯌꯥꯗ ꯑꯁꯦꯡꯕ ꯑꯗꯨ ꯍꯥꯏꯕ ꯉꯝꯈꯤꯗꯦ ꯔꯤꯌꯥ ꯑꯃꯁꯨꯡ ꯀꯥꯔꯇꯤꯛ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯔꯤꯌꯥꯅ ꯊꯧꯔꯒ ꯂꯥꯛꯂꯝꯃꯤ ꯃꯗꯨꯅ ꯅꯪꯅ ꯊꯕꯛ ꯇꯣꯛꯀꯅꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨ ꯍꯥꯏꯗꯨꯅ ꯔꯤꯌꯥꯅ ꯀꯥꯔꯇꯤꯛꯇ ꯍꯥꯏꯔꯝꯃꯤ ꯀꯥꯔꯇꯤꯛꯁꯨ ꯊꯕꯛ ꯑꯝꯇ ꯇꯣꯛꯆꯔꯔꯣꯏ ꯍꯥꯏꯗꯨꯅ ꯔꯤꯌꯥꯗ ꯍꯥꯏꯖꯔꯝꯃꯤ ꯇ꯭ꯔꯥꯐꯤꯛ ꯁꯤꯒꯅꯦꯜ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯒꯥꯔꯤ ꯈꯥꯝꯕ ꯃꯇꯝꯗ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥ ꯑꯗꯨꯁꯨ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥꯅ ꯀꯥꯔꯇꯤꯛ ꯎꯕ ꯃꯇꯝꯗ ꯀꯥꯔꯇꯤꯛ ꯑꯗꯨꯅ ꯃꯍꯥꯛ ꯀꯥꯔꯇꯤꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯁꯥꯔꯗꯨꯅ ꯃꯍꯥꯛꯅ ꯃꯔꯥꯊꯤ ꯂꯣꯟꯁꯤꯜꯂꯗꯨꯅ ꯌꯥꯝ ꯊꯤꯅ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥ ꯑꯗꯨꯗ ꯆꯩꯔꯝꯃꯤ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥꯅ ꯀꯥꯔꯇꯤꯛꯇ ꯅꯄꯥꯗꯕꯨ ꯑꯗꯨꯝꯅ ꯉꯥꯡꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝ ꯊꯤꯅ ꯆꯩꯔꯝꯃꯤ ꯃꯗ ꯔꯤꯌꯥꯅ ꯅꯪꯅ ꯈꯜꯂꯤꯕ ꯃꯤꯗꯨ ꯑꯣꯟꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯇ꯭ꯔꯥꯐꯤꯛꯀꯤ ꯂꯥꯏꯠ ꯑꯗꯨꯁꯨ ꯒ꯭ꯔꯤꯟ ꯉꯥꯜꯂꯛꯇꯨꯅ ꯃꯈꯣꯏ ꯇ꯭ꯔꯥꯐꯤꯛ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯀꯥꯔꯇꯤꯛ ꯑꯃꯁꯨꯡ ꯔꯤꯌꯥ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯔꯤꯌꯥꯅ ꯀꯥꯔꯇꯤꯛꯇ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅꯅꯦ ꯅꯪꯁꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒ ꯃꯁꯛ ꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨ ꯀꯥꯔꯇꯤꯛꯅ ꯍꯥꯏꯔꯛꯈꯤ ꯅꯪꯁꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯁꯤꯗꯅꯤꯅꯦ ꯑꯩꯅ ꯌꯥꯝꯅ ꯍꯔꯥꯎꯔꯤꯁꯦ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗꯗꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯅꯪꯗꯤ ꯌꯥꯝ ꯁꯤꯡꯉꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯕꯅ ꯍꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯐꯤꯂꯝ ꯁꯨꯇꯤꯡ ꯃꯐꯝꯗꯅ ꯗꯦꯕꯤꯠꯅ ꯕ꯭ꯔꯨꯁꯂꯤ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯈꯨꯊꯤ ꯊꯤꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯕ꯭ꯔꯨꯁꯂꯤꯒꯤ ꯃꯄꯥ ꯍꯥꯏꯕꯗꯤ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥꯅ ꯗꯦꯕꯤꯠꯇ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯀꯥꯔꯇꯤꯛ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗ ꯗꯦꯕꯤꯠꯁꯨ ꯌꯥꯝ ꯊꯤꯅ ꯆꯩꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥꯁꯨ ꯁꯨꯇꯤꯡ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯗꯦꯕꯤꯠꯇ ꯍꯥꯏꯔꯝꯃꯤ ꯂꯝꯕꯤꯗ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯔꯥꯝ ꯁꯤꯡ ꯑꯗꯨ ꯌꯨꯕꯤ ꯃꯍꯤ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥꯅ ꯔꯥꯝ ꯁꯤꯡ ꯑꯗꯨ ꯗꯦꯕꯤꯠꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯏꯗꯨ ꯆꯤꯡꯂꯝꯃꯤ ꯃꯗ ꯔꯥꯝ ꯁꯤꯡꯅ ꯉꯁꯥꯏꯅ ꯅꯨꯄꯥ ꯑꯃꯅ ꯑꯩꯒꯤ ꯀꯣꯏ ꯆꯤꯡꯂꯝꯃꯤ ꯉꯁꯤꯅ ꯅꯪꯅ ꯑꯃꯨꯛ ꯆꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯗꯣ ꯍꯥꯏꯗꯨꯅ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥꯅ ꯔꯥꯝ ꯁꯤꯡꯗ ꯈꯣꯄꯥꯛꯅ ꯊꯥꯝꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯍꯥꯛ ꯁꯨꯇꯤꯡ ꯃꯐꯝꯗ ꯂꯥꯛꯈꯤ ꯁꯨꯇꯤꯡ ꯃꯐꯝꯗ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯗꯦꯕꯤꯠ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯉꯁꯥꯏ ꯑꯩꯅ ꯈꯨꯄꯥꯛ ꯊꯥꯔꯝꯃꯤꯕ ꯄꯨꯂꯤꯁ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯝ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯆꯤꯡꯅꯔꯝꯃꯤ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥꯅ ꯗꯦꯕꯤꯠꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯥꯔꯇꯤꯛ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯀꯥꯔꯇꯤꯛ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯊꯛꯇꯒꯤ ꯊꯧꯔꯤ ꯑꯃ ꯌꯥꯜꯂꯒ ꯆꯣꯡꯊꯔꯛꯈꯤ ꯑꯗꯨꯒ ꯀꯥꯔꯇꯤꯛꯅ ꯃꯄꯥꯗ ꯕꯕꯥ ꯅꯪ ꯁꯨꯇꯤꯡ ꯌꯦꯡꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯃꯤꯡꯖꯦꯟ ꯊꯨꯒꯥꯏꯕꯒꯤ ꯁꯤꯟ ꯑꯃ ꯂꯩꯗꯣꯔꯦ ꯌꯦꯡꯂꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯆꯤꯡꯅꯝꯃꯤ ꯃꯗ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥꯅ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯔꯅꯤ ꯉꯁꯥꯏꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ ꯑꯗꯨꯒ ꯀꯥꯔꯇꯤꯛꯇ ꯃꯍꯥꯛꯅ ꯃꯔꯥꯊꯤ ꯂꯣꯟꯁꯤꯟꯕ ꯃꯇꯝꯗ ꯀꯥꯔꯇꯤꯛꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯃꯄꯥ ꯑꯗꯨ ꯃꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯃꯥꯟꯅꯕ ꯑꯣꯏꯔꯝ ꯇꯥꯔꯦꯗ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯀꯥꯔꯇꯤꯛꯇꯤ ꯃꯊꯟꯇ ꯃꯣꯃꯣ ꯅꯣꯛꯆꯗꯨꯅ ꯂꯩꯖꯍꯧꯏ ꯔꯥꯝ ꯁꯤꯡꯅ ꯁꯣꯄꯤꯡ ꯃꯣꯜꯗ ꯐꯤꯔꯣꯜ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯗꯤꯄꯛꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯣꯐꯤꯁꯔ ꯑꯗꯨ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯣꯐꯤꯁꯔ ꯑꯗꯨ ꯑꯟꯗꯔ ꯀꯣꯚꯔ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯔꯥꯝ ꯁꯤꯡꯅ ꯈꯨꯝꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯤꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯗꯨ ꯔꯥꯝ ꯁꯤꯡꯅ ꯑꯣꯏꯔꯝꯃꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯗꯨꯅ ꯗꯤꯄꯛꯇ ꯇꯝꯂꯝꯃꯤ ꯗꯤꯄꯛꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯤ ꯊꯥꯔꯛꯀꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯐꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯗꯤꯄꯛꯀꯤ ꯃꯤꯁꯤꯡꯅ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗꯒꯤ ꯔꯤꯌꯥꯕꯨ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯔꯥꯝ ꯁꯤꯡꯁꯨ ꯃꯁꯤ ꯑꯣꯏꯇꯥꯔꯗꯤ ꯑꯩꯁꯨ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯁꯣꯔ ꯍꯣꯟꯗꯣꯛꯆꯔꯝꯃꯤ ꯔꯤꯌꯥꯕꯨ ꯕ꯭ꯂꯦꯛ ꯃꯅꯤ ꯋꯥꯏꯠ ꯃꯅꯤ ꯌꯣꯟꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯥ ꯀꯌꯥ ꯃꯔꯨꯝ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯔꯕꯤ ꯍꯥꯏꯕꯗꯤ ꯀꯥꯔꯇꯤꯛꯀꯤ ꯃꯌꯥꯝꯕꯗꯨꯁꯨ ꯐꯥꯗꯨꯅ ꯊꯝꯃꯝꯃꯤ ꯔꯤꯌꯥꯅ ꯃꯍꯥꯛꯄꯨ ꯐꯥꯔꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯐꯣꯟ ꯑꯃ ꯍꯨꯔꯥꯜꯂꯗꯨꯅ ꯃꯍꯥꯛꯅ ꯀꯥꯔꯇꯤꯛꯇ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯅꯪ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗ ꯀꯥꯔꯇꯤꯛꯅ ꯅꯪꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯏꯊꯟꯇ ꯂꯥꯛꯄ ꯅꯠꯇꯦ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯖꯒꯥꯗꯨ ꯇꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯗꯥꯏꯔꯦꯛꯇꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯔꯤꯌꯥꯅ ꯀꯥꯔꯇꯤꯛꯇ ꯍꯥꯏꯔꯝꯃꯤ ꯑꯗꯨꯇꯥꯔꯗꯤ ꯐꯣꯟ ꯑꯗꯨꯗꯒꯤ GPS ꯂꯣꯀꯦꯁꯟ ꯊꯥꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯔꯤꯌꯥꯅ ꯑꯗꯨꯗꯅꯤꯅꯦ ꯑꯩꯅ ꯍꯔꯥꯎꯖꯔꯤꯕꯁꯦ ꯅꯪꯅ ꯄꯨꯂꯤꯁ ꯑꯣꯏꯕꯒꯤ ꯑꯗꯨ ꯈꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯀꯥꯔꯇꯤꯛꯁꯨ ꯈꯣꯡꯆꯥꯟ ꯊꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯀꯥꯔꯇꯤꯛꯅ ꯔꯤꯌꯥ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
रिया बाबू थोलक्तुना महागसे पुलिसनी नखोय भूदुरिबनि हाइदुना माना यामना ngamna मखोयदा nganglami madudagidi Dipakki mising aduna Kartik te attack tawba horki Kartik su hanbalaitana makoibu loina phurami Tanza tu da Riana police inspector dura phone tawraga cha thaktana tawlerabra mafam asina hakki officer na paisa myan phagalisi yunglo haiduna korami police adusu nagi na thonsidi angakpani he kaidano haiduna mafam aduna makhoi thunglaki Ram Singh Paulu tabadagi di Dipakta Paulu pirami Dipakna mafam adudagi police adusu puduna chatkho haiduna mahaki mising da wadar pirami Mafam aduna Ram Singh yorokpa matamda akhoi officer dubu kaida legi haiduna hangnami Madariana ada leiribisi gyung mahak matandana makhoi loina makse phuribani haiduna harakki Kartik su police lakpata uba matamda mahak mafam adudagi chatkirami Mafam aduna media gi mi kya laktuna Ram Singh da interview lawrami Thaba khudimona nangna tawraga credit na mingon piribisi kaigino haiduna Riana sawaduna Kartik ta saijarami Kartik na nang adugi waru to yare aini nangse aso opa nyawang godra haiduna pakhalure haiduna harami Madariya Kartik ta pungaw ngaw khirami Somla kanna Dipakna Ram Singh da yamna sawrami nangna paisa sing adu loina phaliba natra haiduna adubu Ram Singh adudi pakhatuna adumak aire nati haiduna chinjarami tanjadur makar laktuna mathang hapta da hotel da thokiba thodu adugi case adu lai Akhoi just Ramdas adubu lai na honabani adubu mahak kanamtagi wata di haiduna harami Madde Dipakna adu da di ai thokpa tawroge haiduna mahak Ramdas una palaklami Somla kanadi Kartik ki machi amasung mahaki mamanabi sing adu exam ki preparation tawduna lerami makoina pidriba pakha si IAS ki last exam ni Mahana Ramdas da mahaki case adu mahaki foda ngana bidawta haiba matamda Ramdas na yaramde madudagidi mahana blackmail tawduna nagina chana pido akoina pharabani haiduna harami mahakasi truck ki case da chena haladuna mahak lockup ta thame haiduna Ramdas harami Ramdas adu pakhatna roikhi adu mahak lockup ta nalakhi Police lockup ta yorokpa matamdadi mahaki machana pidudi yawamdre adubu Kartik ki mache kabiya amasung makhoigi mamanabi sing adubu maral pisaladuna phaduna thamba orami Police lockup ta Jas Ramdas da Dipakna phone tawrokhi mafam aduna nangina chana pi yawdabani adubu karigumba nangna akhoi case asida akhoi wangang da taragadi nangina chana pi do soidana case panchalakani haiduna harakhi achana pi de mafam aduna leitabani adubu atopa nupi macha kharagi punsidi akoina loishalabani haiduna harakhi Ramdas upai letreduna Dipakna haiba du yakhirami Somla kanari kabiya amasung mahagi mamanabi singna Jas Ramdas da akhoi ira lejadi haiduna kapsatuna hajaba matamda Ramdas na makoibu bela lothuna bidamukta Ram Singh da order pirami Kartik yumdadi mayam asdu kabiya halakti haiduna pakatuna lerami kabiya da phone kyarak tawbuzu switch off lerami tanjadura kabiya thunglaki aduga mapadu kabiya ubu matamda yamna haraujarami kabiya da mapana paikha kamdore haiduna haraki aduga su yamna thingni bisina karigino haiduna hangba matamda kabiya na akhoi exam laraga film yengma chalure haiduna khumnami kabiya mahaki ka da changpa matamda mahak police case le de ISO ba phangjara roi haiduna mahak thori yanduna sige tawjarami tanjadra manaw nu padu changlagladuna isi aina hena khangi exam loraba matung nang kaidongwe da su film yengma chaloi habasi nang theni pai maram do karigino haiduna machi eduda manaw paduna hangnami machi edu kumtharaktuna kapcharaduna manaw nu pada konsinjaduna kapcharami manaw nu pan haraki akhoi ne hingli base nangi damaktani nangoda karigumba mathok taragadi aidi changna sibaga chamanare haiduna manaw nu paduna haipa matamda machena mathamo shongla kapcharami madamo pan padun halaki kari lerege problem da ngonda roina tamu haiba matamda machena mahapu pekhalura pa matamda phaduna puraga drug caption biduna police station da mahapu phaduna thamkibani karigumba mongoda police station da case pan bataragadi ISO ba phangleru haiduna mahak wazaki aduga baba ima gi manglana se pukai kai ni masigi damutane ina thana sijagi tawjari sa haiduna khumlami madui damuti china na kemto waro no haiduna Kartik Dipakki game ta laklami aduga mafam adura leiba mising adubu loina phuba horami Dipak busu mana tamthina phurami mafam adura leiba CCTV camera da mahana machi pharakpa gi video sing adu urami aduga mafam adura drug caption bagi mosu mahana pen rap amada haplatuna Dipak pu mahana gai da hapchaladuna police station tamna porakhi police station yo pamatamda mafam adura Ram Singh na Kartik bu bu matamda punga ngakcharami aduga Ram Singh haraki nangna thiriba mi se mahak oitaragadi nangse achoba mi ama soidana oramgani mathaktai thadarak oramgani andar ko boro egera Interpol egera masigi khudam sibulai tadi loini yare hadun harakhi
मद कार्तिक हरकी नुपी सिंगदो महाना ने नमदुना हिदा कापसलगा बदनाम पीना होनाबनी करिगुम मसी केस असिना क्लोज तौर तारगदी अइना थबक तौरकनी हाइदुना हाइबा मतमदा राम सिंह अदु कीदुना कार्तिक की मचेगी केस मैम अदुबु क्लोज तौसंखी कार्तिक ने मखा तरकी मागसे लोकअप थमजंगेदा हॉस्पिटल योहन को नत्रदि सोइदना सिरनी मयुमददी मचेगी एंगेजमेंट की दमकता सेम सादुना लेरमी मफम अदुना मपादुना मचानुपादु कायदे लेगे थबक अमा तौबा मतमदा निंगथीन अमता तौदे मचेगी लोहंबने से कौर माले हाइदुना चैरमी कार्तिक मफम अदुना यौखे दुगा मपाना कन्न चेरिबा अदु महाक तादना मपाना चिनसलगा मपादा कोनचिनजरमी मतौ अदु ममा अमसुंग मचेना ngaktuना yengjarami मपागी मलांदो ngasidi mai paktore haiduna कार्तिक अदु यामना हराउजखिबनी मपाना देरखी अइना दिंगांगली अदुगा माना देंगोला कोनसिलगा चली कमदौबा जानो मचे अदु मंगदुना लेजरमी मफम अदुना महाक संगसलक्तुना कार्तिकना ngasiदगिदी नंग कलेक्टर ओइदोरबनी नंगी केस खोदिमादो लोइना क्लोज तौखरबनी हाइदुना हारामी अतैदि करी पामी हाइदुना हंगबा मतमदा अगी ख्वाइदगी चावबा गिफ्ट नंगनी हाइदुना मसी अदुना मनाउपा अदुदा यामना हराउना येंगजरमी सोलकददी हॉस्पिटल दा इंडस्ट्रियलिस्ट जे अदु लाखी महागसी राम सिंह अमसुंग मकरना मफम ताक्तुना पुरखिबनी मफम अदुदा महाकी मचानुपा दीपक अदु सोक्तुना तादुना लेबा अदु थेंनरमी जे सी नुपी अनि लोनबनी महाकी मचानुपानी दीपक सिसु अइना होनरिबा मयाम सिंह असी अगी चानुपासिगी दमतो होनबनी कनाना तौरिनो थिचलु हाइदुना हाखी राम सिंह महागसी पुलिस ने हाइबदी सोइद्रे अदुबु महागसे अंदर कोबर ओइब्रा इंटरपोल ओइब्रा हाइबदुमदी खदोपा संगी हाइदुना हारामी जेगी नुपी अतोंबी मालिनी हारकी अगी चानुपाबु असुमना तहोलिबा मियदो हान हालबा मतुंगदा नंगसे अगी नुपानी खनगनी हाइदुना महाकी नुपादुरा याम थिना चेरमी सिलनबदना राहुल अमसुंग काव्या एंगेजमेंट तौनदुना मयाम यामना हराउते याम फोंदोंदरमी तजादुरा जेगी नुपी अतोंबी मालिनी ने फोन तौरक्तुना अगी चानुपाना सीगै तादुना लेरे दुगा नंगना एंगेजमेंट याउरिबनी हाइदुना चेरमी महाकसे अगी सु चानुपानी हाइदुना चेना हारमी अदुगा अइना सोइदना लमन खुंगनी माकी इमुंग मनुंग अदो तुमना हाटकनी हाइदुना हारमी कार्तिकना मचेगी मनाता संगसलक्तुना इचे नंग हराउब्रा हाइदुना हंगनमी मदम मचेना अदुबुदि फरेने मोइसिंगना नंगोंदा अमुक एटेक तौरकद्रा मसिनी अइना पाखलिबसे मदा कार्तिकना हारकी अखोइ इमुंगदा फत्तबा मियेंगना येंगपा मिसिंग अदो अइना तुमना हाटकनी हाइदुना हारकी भोपाल लेबा यामना साथीबा करप ओइरबा पुलिस अमना मी अमबु रोबरीगी दमकता फारमी अदुगा करोड़ अमगी दमनसिंगदु कदाइदा लेगी हाइदुना हंगनमी नुपादुना अखोइनी येनजी अदुगा हायरगे हाइदुना हारपा मतमदा हाइरो हाइदुना हायलगा नुपादो हाटखिरमी मकरना पुलिस अदुबु फोन तौरतुना मखोइगी मफम अदुरा लाक्रबै दमकता हारमी अदुगा महागसी नथुराम कवि अदुगा महाकना एनकाउंटर तौबसी हालेंद्रबनी हाइदुना राम सिंह तमनमी नथुराम योरपा मतमदा जेना हारकी अगी बिजनेस मु मांगहनबा अमसुंग अगी चानुपाबु तमथिना सोनबा महाकी इमुंग मनुंग अमसुंग महापु लेमना खकथारोदमनी अदुगा अई राज्य सभागी नोमिनेट तौरबनी बोल लेप तौरबनी हाइदुना सो हारमी मरम अदुना प्रूफ अमदा थंबा यारोय मसी यामना चिक्सिना तौगदबनी हाइदुना मखा तारमी मद मकरन हारकी महासी मी हापदनतना पुलिस ऑफिसर अमसु ओरिबनी अदुना कशु लेतना तौकिनी हाइदुना मकरन जेद हारमी मधु यामना फै हाइदुना जेन हारकी नथुराम हारकी महाकी मूवमेंट सिंजा हानो ऑब्जर्व तौबम चंगनी हाइदुना महाक कार्तिक की गर्लफ्रेंड रिया की ऑफिस तमना लाखिरमी रिया अदु राम सिंह सक्तालमी अदुगा तंजा अदुदा कार्तिक सु मफम अदु लाक्लमी रिया अमसुंग कार्तिक महाकी बाइक तोंदुना रिया अदु लाखिरमी रिया ना कार्तिक ता नंगोंदा सरप्राइज अमा पीदुनी हाइदुना गाड़ी थुना थौनबैदमता हारमी मखोइसु कार्तिक अमसुंग रियाबु कोइतान तानदुना लाक्लमी ट्रैफिक सिग्नल जरपु मतमदा कार्तिकना मखोइ गाड़ी की मनाकता खामदुना थोंग अदु थिलदुना नखोइगी गाड़ी की थोंग असे हांगने हाइदुना पावदु तमनमी कार्तिकना थोंग थिलकपा मतमदुदा मखोइदि पाखपना लोरमी रियाना कार्तिकपु युम अमदा पुरखी मदा कार्तिकना हारकी मफम असिदा आइना यादबा थबक तौरि ओरंगनीने मफम असिदा इ पुरक्तिबा असि मदुबु चुमथोंनबा ओरंगनीने मदा रियाना हारकी अंगावबसिदि मसि अगी युमने हाइदुना मफम अदुदा रियाना कार्तिकपु पुसलकपा मतमदा रियागी इमुंग मनुंग अदु लोइना फमदुना ngasi ओकेजन अमनी ngasi gi नुमिदलसिदा नंगोना प्रपोज तौतुनी हाइदुना मयामना सक्तालमी रियाना महाकी इमुंग मनुंगदा मसि कार्तिकनी महाकनी आगे लुहोंगबा पामलिबसे महागसी मफम असिगी यामना पुक्सिन सेंगबा यामना थौना लेबा पुलिस ऑफिसर अमनी मदरियागी मबुंगना हारकी अरु ताली याम फरे खोइ बाबासु लाक्लानी महागसी आईबी की चीफनी आईबी की चीफ हाइबो फाइ रुताब मतमदा कार्तिक पाखतखी अदुना महाक युमदा चतबा याद्रे ऑपरेशन अमा लेइ हाइदुना हारमी
ꯀꯔꯤ ꯑꯣꯄꯔꯦꯁꯟꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯈꯣꯏ ꯕꯕꯥꯒꯤ ꯄꯥꯏꯜꯁꯀꯤ ꯑꯣꯄꯔꯦꯁꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯏꯜꯁꯀꯤ ꯑꯣꯄꯔꯦꯁꯟ ꯅꯄꯥꯅ ꯇꯧꯔꯒ ꯅꯪꯅ ꯄꯥꯈꯠꯂꯤꯗꯨꯅ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯀꯔꯟꯅ ꯃꯍꯥꯛꯀꯤ ꯍꯦꯀꯔ ꯑꯃꯗ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯌꯨꯝꯅꯣ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤ ꯑꯥꯏꯕꯤ ꯆꯤꯞꯀꯤ ꯃꯌꯨꯝꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯃꯀꯔꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯔꯤꯌꯥꯒꯤ ꯃꯄꯥ ꯑꯥꯏꯕꯤ ꯆꯤꯞ ꯑꯗꯨ ꯂꯥꯛꯈꯤ ꯑꯗꯨꯒ ꯀꯥꯔꯇꯤꯛꯀ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯔꯤꯌꯥꯒꯤ ꯃꯄꯥꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯥꯔꯇꯤꯛ ꯑꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯈꯤ꯫ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥꯅ ꯋꯥꯔꯤ ꯑꯗꯨ ꯅꯦꯅꯥ ꯇꯥꯅ ꯁꯥꯟꯅꯖꯤ ꯍꯥꯏꯗꯨꯅ ꯀꯥꯔꯇꯤꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯔꯤꯌꯥꯗ ꯀꯥꯔꯇꯤꯛꯅ ꯑꯩ ꯅꯪ ꯌꯥꯎꯔꯗꯤ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯤꯌꯥꯒꯤ ꯃꯄꯥꯅ ꯀꯥꯔꯇꯤꯛꯄꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯔꯤꯌꯥꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯊꯛꯂꯤꯕ, ꯅꯪꯅ ꯆꯥꯔꯤꯕ, ꯅꯪꯅ ꯊꯛꯂꯤꯕ ꯌꯨꯗꯨ ꯐꯥꯎꯕꯗ ꯑꯩꯅ ꯃꯃꯤꯡ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯩꯁꯦ ꯑꯆꯝꯕ ꯑꯥꯏꯕꯤ ꯆꯤꯞ ꯅꯠꯇꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯁꯤꯜꯂꯤꯁꯦ? ꯄꯨꯂꯤꯁ ꯑꯣꯏꯁꯨ ꯑꯣꯏꯗꯅ ꯑꯣꯏ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯥꯔꯇꯤꯛꯅ ꯍꯥꯏꯔꯛꯈꯤ, ꯋꯥꯐꯝ ꯄꯨꯝꯕꯁꯦ ꯑꯩ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯄ ꯄꯥꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯔꯤꯌꯥꯗ ꯍꯥꯏꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯡꯁꯦ ꯔꯤꯌꯥꯅ ꯑꯝꯇ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯀꯥꯔꯇꯤꯛꯅ ꯔꯤꯌꯥꯒꯤ ꯃꯄꯥꯗ ꯍꯥꯏꯕ ꯃꯇꯝꯗ ꯔꯤꯌꯥꯅ ꯅꯪ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯒꯗꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯪ ꯔꯤꯌꯥꯗ ꯅꯪ ꯄꯨꯂꯤꯁ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯔꯤ ꯑꯣꯄꯔꯦꯁꯟꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯖꯦ ꯍꯥꯏꯔꯤꯕ ꯅꯪꯒꯤ ꯅꯆꯦꯒꯤ ꯃꯀꯨꯕꯣꯛ ꯑꯣꯏꯒꯗꯕ ꯅꯨꯄꯥ ꯑꯁꯦ ꯃꯥ ꯕꯤꯖꯤꯅꯦꯁꯃꯦꯟ ꯈꯛꯇ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛ ꯀꯌꯥ ꯃꯔꯨꯝ ꯇꯧꯏ꯫ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯐꯥꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯅꯣꯃꯤꯅꯦꯠ ꯇꯧꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯆꯦ ꯆꯥꯡ ꯃꯌꯥꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯔꯤꯒꯨꯂꯔ ꯆꯦꯛꯑꯞꯀꯤꯗꯃꯛꯇ ꯊꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯄꯋꯥꯔ ꯄꯥꯏꯈꯤ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯈꯨꯠꯁꯤ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯗꯕ ꯌꯥꯗꯕꯅꯤ꯫ ꯏꯟꯇꯦꯂꯤꯖꯦꯟꯁ ꯕ꯭ꯌꯨꯔꯣ ꯆꯤꯐ ꯚꯥꯔꯁꯋꯥꯁꯅ ꯍꯥꯏꯔꯛꯈꯤ, ꯖꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯕꯁꯨꯟꯙꯔꯥ ꯂꯦꯕꯣꯔꯦꯇꯔꯤꯒꯤ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯊꯕꯛ ꯇꯧꯔꯝꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯣꯡꯃꯗꯤ ꯕꯁꯨꯟꯙꯔꯥ ꯑꯗꯨ ꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯍꯥꯛ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯕꯁꯨꯟꯙꯔꯥꯒ ꯍꯨꯟꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯖꯦꯅ ꯕꯁꯨꯟꯙꯔꯥ ꯑꯁꯤ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯕꯁꯨꯟꯙꯔꯥꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ, ꯑꯗꯨꯒ ꯄ꯭ꯔꯣꯄꯔꯇꯤ ꯄꯨꯝꯕ ꯑꯗꯨꯁꯨ ꯖꯦꯗ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯁꯨ ꯂꯩ, ꯑꯗꯨꯒꯤ ꯃꯆꯥꯅꯤ ꯅꯪꯅ ꯐꯨꯔꯨꯔꯤꯕꯗꯣ꯫ ꯖꯦꯅ ꯃꯍꯥꯛꯀꯤ ꯂꯦꯕꯣꯔꯦꯇꯔꯤꯗꯨꯗ ꯅꯀꯂꯤ ꯍꯤꯗꯥꯛ ꯃꯌꯥꯝ ꯁꯥꯕꯅꯤ꯫ ꯃꯗꯨꯒꯤ ꯍꯤꯗꯥꯛ ꯁꯥꯕꯒꯤ ꯄꯥꯎ ꯑꯗꯨ ꯃꯍꯥꯛꯀꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯃꯅ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯗ ꯄꯥꯎ ꯑꯗꯨ ꯇꯝꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯨꯐꯀ ꯂꯣꯏꯅꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯍꯥꯠꯄꯁꯤ ꯖꯦꯗ ꯆꯤꯡꯅꯔꯅꯤ ꯈꯜꯂꯗꯨꯅ ꯇꯦꯔꯣꯔꯤꯁ ꯑꯦꯇꯦꯛꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯥꯠꯍꯟꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯄꯦꯟ ꯗ꯭ꯔꯥꯏꯚ ꯑꯗꯨ ꯃꯐꯝ ꯑꯗꯨꯒꯤ ꯋꯦꯇꯔ ꯑꯃꯅ ꯐꯪꯂꯗꯨꯅ ꯅꯪꯒꯤ ꯅꯌꯥꯝꯕ ꯔꯕꯤꯗ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯌꯥꯝꯕꯗꯨꯁꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯆꯦꯞꯇꯔ ꯑꯁꯦ ꯀ꯭ꯂꯣꯖ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯔꯕꯤꯅ ꯚꯥꯔꯇꯋꯥꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯀꯥꯔꯇꯤꯛ ꯑꯃꯁꯨꯡ ꯔꯤꯌꯥꯒꯤ ꯃꯄꯥ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯂꯛꯇꯨꯅ ꯔꯤꯌꯥꯒꯤ ꯃꯄꯥꯅ ꯀꯥꯔꯇꯤꯛ ꯑꯁꯤ ꯑꯩ ꯌꯥ ꯑꯣꯏꯅ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯤꯌꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯖꯦꯅ ꯀꯔꯝꯕ ꯑꯥꯏꯕꯤ ꯑꯣꯐꯤꯁꯔꯅꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯀꯣꯃꯥꯗ ꯌꯧꯍꯜꯂꯒ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯄꯨ ꯁꯂꯥꯛ ꯁꯥꯍꯜꯂꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯀꯔꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯚꯣꯠ ꯊꯦꯡꯅꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯏꯔꯥꯡ ꯑꯁꯤ ꯈꯔ ꯅꯦꯝꯊꯕ ꯇꯥꯏ, ꯃꯔꯝ ꯑꯗꯨꯅ ꯅꯊꯨꯔꯥꯝ ꯅꯪꯁꯨ ꯃꯇꯝ ꯈꯔ ꯏꯪꯊꯈꯣ, ꯑꯩꯅ ꯄꯥꯎ ꯄꯤꯔꯛꯄ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯇꯝ ꯈꯔ ꯏꯪꯊꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯥꯔꯇꯤꯛꯅ ꯃꯍꯥꯛꯀꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯗꯦꯕꯤꯗ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯦꯕꯤꯗꯅ ꯅꯪꯒꯤ ꯅꯆꯦꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯇꯥꯕꯗꯒꯤꯗꯤ ꯂꯣꯏꯅ ꯌꯥꯔꯝꯃꯤ꯫ ꯀꯥꯔꯇꯤꯛꯀꯤ ꯃꯃꯥꯟꯅꯕꯅ ꯅꯪꯒꯤ ꯄ꯭ꯂꯥꯟꯁꯦ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩ ꯖꯦꯒꯤ ꯀꯝꯄꯅꯤꯗꯣ ꯖꯣꯏꯟ ꯇꯧꯒꯅꯤ꯫ ꯃꯗꯨꯗ ꯗꯦꯕꯤꯗꯅ ꯍꯥꯏꯔꯛꯈꯤ, ꯅꯄꯥꯅ ꯀꯝꯄꯅꯤ ꯖꯣꯏꯟ ꯇꯧ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯅꯪꯅ ꯌꯥꯈꯤꯕ ꯀꯧꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯅ ꯇꯧꯒꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯅꯄꯥꯗꯨꯅ ꯌꯥꯔꯛꯀꯗ꯭ꯔꯥ? ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯀꯥꯔꯇꯤꯛ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯗꯨꯅ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯩ ꯁꯛꯄ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯉꯛꯇꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤ, ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯕꯣꯗꯤ ꯕꯤꯜꯗꯤꯡꯗꯒꯤ ꯍꯧꯕ ꯅꯪꯅ ꯉꯁꯤꯗꯤ ꯏꯔꯨꯖ ꯃꯥꯏꯊꯖꯗꯅ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯃꯗ ꯀꯥꯔꯇꯤꯛꯅ ꯍꯥꯏꯔꯛꯈꯤ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯃꯪꯗ ꯄꯇꯥꯜ ꯕꯥꯕꯥ ꯂꯥꯛꯇꯨꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯅꯪ ꯃꯥꯏ ꯄꯥꯛꯇꯅꯕ ꯑꯣꯏꯔꯦ꯫ ꯅꯄꯥꯅ ꯍꯥꯏꯕ ꯏꯟꯇꯥꯔꯒꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯗꯒꯤꯅꯤ ꯑꯩꯅ ꯃꯁꯤ ꯇꯧꯔꯤꯕꯁꯦ, ꯑꯗꯨꯒ ꯅꯪꯒꯤ ꯀꯝꯄꯅꯤꯗꯨꯗ ꯖꯣꯏꯟ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯗꯨꯁꯨ ꯃꯆꯥꯅꯨꯄꯥ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯕꯣꯁꯀꯤ ꯃꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯥꯔꯇꯤꯛꯄꯨ ꯕꯁꯨꯟꯙꯔꯥ ꯂꯦꯕꯣꯔꯦꯇꯔꯤꯒꯤ ꯃꯄꯨ ꯕꯁꯨꯟꯙꯔꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯕꯁꯨꯟꯙꯔꯥꯒꯤ ꯃꯌꯨꯝꯗꯗꯤ ꯃꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯁꯨꯟꯙꯔꯥꯒꯤ ꯌꯥꯝꯅ ꯆꯥꯟꯕ ꯃꯤ ꯑꯃ ꯂꯩ, ꯔꯠꯅꯥꯀꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯁꯤꯜ ꯂꯥꯡꯕ ꯑꯗꯨ ꯃꯤꯁꯇꯔ ꯒ꯭ꯌꯥꯅꯤꯗ ꯍꯥꯏꯈꯣ, ꯃꯍꯥꯛ ꯑꯁꯤ ꯀꯣꯁ ꯀꯠꯇꯤꯡ ꯇꯧꯕꯗ ꯌꯥꯝꯅ ꯍꯩꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯠꯅꯥꯀꯔꯅꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯊꯣꯛꯄ ꯂꯨꯍꯣꯡꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯂꯣꯏ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯄꯣꯊꯥꯗꯨꯅ ꯂꯩꯌꯨ, ꯑꯗꯨꯝ ꯀꯩꯁꯨ ꯄꯥꯈꯠꯀꯅꯨ, ꯃꯍꯥꯛꯅ ꯇꯧꯖꯁꯅꯤ ꯍꯥꯏꯗꯨꯅ ꯕꯁꯨꯟꯙꯔꯥꯅ ꯔꯠꯅꯥꯀꯔꯗ ꯍꯥꯏꯔꯝꯃꯤ꯫ ꯒ꯭ꯌꯥꯅꯤꯅ ꯖꯦꯗ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯄꯤꯛꯆꯔꯅꯤ ꯍꯥꯏꯗꯨꯅ ꯐꯥꯏꯜ ꯑꯃ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯐꯥꯏꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯗꯨꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯀꯌꯥꯒꯤ ꯐꯥꯏꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯖꯦ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯅꯨꯄꯤꯒꯁꯨ ꯃꯔꯤ ꯂꯩꯅꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤ ꯕꯦꯡꯒꯂꯣꯔꯒꯤ ꯀꯜꯀꯇꯥꯒꯤ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯝꯕꯅꯤ ꯑꯗꯨꯒ ꯑꯅꯤꯃꯛ ꯐꯥꯏꯅꯦꯂꯥꯏꯁ ꯇꯧꯁꯜꯂꯨ ꯍꯥꯏꯗꯨꯅ ꯖꯦꯅ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥ ꯔꯥꯝꯕꯤꯂꯥꯁ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯔꯥꯝꯕꯤꯂꯥꯁꯄꯨ ꯏꯃꯨꯡꯗ ꯅꯤꯡꯊꯤꯅ ꯀꯧꯁꯜꯂꯨ ꯍꯥꯏꯗꯨꯅ ꯕꯁꯨꯟꯙꯔꯥꯅ ꯍꯥꯏꯔꯝꯃꯤ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥꯅ ꯕꯁꯨꯟꯙꯔꯥꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯍꯥꯛ ꯀꯝꯄꯅꯤꯁꯤꯗ ꯖꯣꯏꯟ ꯇꯧꯗꯨꯅ ꯊꯕꯛ ꯇꯧꯕ ꯄꯥꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯕꯁꯨꯟꯙꯔꯥꯅ ꯍꯥꯏꯔꯛꯈꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅ ꯃꯇꯦꯡ ꯄꯥꯡ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯐꯕ ꯊꯕꯛꯅꯤ ꯃꯍꯥꯛꯄꯨ ꯖꯣꯏꯟ ꯇꯧꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯖꯦꯁꯨ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯚꯣꯠ ꯊꯦꯡꯅꯔꯗꯕꯅꯤꯅ ꯃꯍꯥꯛ ꯊꯕꯛ ꯆꯤꯜꯂꯅꯤ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯒ꯭ꯌꯥꯅꯤꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗꯗꯤ ꯍꯥꯏꯕꯗꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯨꯡ ꯑꯣꯏꯅ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯥꯔꯇꯤꯛꯅ ꯍꯥꯏꯔꯛꯈꯤ ꯑꯣꯏ ꯊꯪꯕꯗꯅ ꯑꯩ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯕꯁꯨꯟꯙꯔꯥꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛ ꯑꯁꯤ ꯒ꯭ꯌꯥꯅꯤꯅꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯅꯤ ꯀꯣꯁ ꯀꯠꯇꯤꯡ ꯌꯥꯝ ꯍꯩꯕ ꯃꯤꯅꯤ ꯑꯩꯈꯣꯏ ꯑꯦꯅꯨꯑꯦꯜ ꯗꯦꯒꯤ ꯐꯪꯁꯟ ꯑꯗꯣ 50 lakhsꯇ ꯃꯍꯥꯛꯅ ꯁꯤꯟꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯥꯔꯇꯤꯛꯅ ꯄꯩꯁꯥ ꯌꯥꯝꯃꯟꯈ꯭ꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒ꯭ꯌꯥꯅꯤꯅ ꯃꯍꯥꯛꯀꯤ ꯄꯔꯁꯦꯟꯇꯦꯖ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯑꯐꯥꯎꯕ ꯌꯨ ꯀꯌꯥ ꯄꯨꯔꯛꯇꯣꯔꯤꯕꯅꯤ ꯆꯥꯅ ꯊꯛꯅꯕ ꯁꯥ ꯁꯟ ꯃꯈꯜ ꯁꯨꯅ ꯐꯪꯍꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯀꯥꯔꯇꯤꯛꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯃꯌꯥꯝ ꯆꯥꯔꯒ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯁꯦ ꯃꯕꯨꯛ ꯅꯨꯡꯉꯥꯏꯇꯅꯕꯅꯤ ꯚꯦꯖꯤꯇꯦꯔꯤꯌꯟ ꯗꯤꯁ ꯑꯣꯏꯅ ꯁꯦꯝꯁꯤ ꯂꯥꯛ 5 ꯈꯛꯇ ꯆꯪꯒꯅꯤ ꯚꯦꯖꯤꯇꯦꯔꯤꯌꯟ ꯆꯥꯕ ꯃꯇꯝꯗ ꯃꯤꯁꯤꯡ ꯑꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯒ꯭ꯌꯥꯅꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯨꯖꯥ ꯑꯃ ꯊꯝꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯂꯥꯛ 50ꯗꯨꯗ ꯑꯔꯦꯝꯕ ꯂꯥꯛ 95 ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯗ ꯄꯤꯕꯤꯁꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯅꯤ ꯄꯣꯛꯄ ꯃꯇꯝꯗ ꯑꯅꯤꯃꯛ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯐꯪꯖꯗꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨꯗ ꯄꯥꯟꯗꯨꯅ ꯍꯥꯏꯖꯕꯅꯤ ꯃꯗꯨꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯂꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯁꯨꯟꯙꯔꯥ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯀꯥꯔꯇꯤꯛ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ ꯖꯦꯅ ꯔꯥꯝꯕꯤꯂꯥꯁꯇ ꯍꯥꯏꯔꯛꯈꯤ ꯅꯪ ꯅꯆꯥꯅꯨꯄꯥꯁꯤꯗꯤ ꯌꯥꯝꯅ ꯁꯤꯡꯉꯤꯅ ꯑꯗꯨꯒ ꯃꯍꯥꯛꯅ ꯒ꯭ꯌꯥꯅꯤꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯀꯥꯔꯇꯤꯛꯄꯨ ꯊꯕꯛ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯁꯤꯟꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯒ꯭ꯌꯥꯅꯤ ꯑꯃꯁꯨꯡ ꯀꯥꯔꯇꯤꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯒ꯭ꯌꯥꯅꯤꯅ ꯀꯥꯔꯇꯤꯛꯄꯨ ꯆꯩꯗꯨꯅ ꯊꯣꯛꯂꯛꯈꯤ ꯅꯪꯅ ꯑꯩꯒꯤ ꯑꯃꯥꯡꯕ ꯀꯌꯥ ꯊꯣꯛꯍꯜꯂꯕꯅꯤ ꯅꯪꯒꯤ ꯀꯔꯤ ꯃꯥꯡꯉꯤꯅꯣ ꯍꯥꯏꯗꯨꯅ ꯀꯥꯔꯇꯤꯛꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯥꯡꯕ ꯅꯠꯇꯦ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯥꯡꯉꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯥꯔꯇꯤꯛꯅ ꯒ꯭ꯌꯥꯅꯤꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯎꯔꯗꯨꯅ ꯁꯤꯗꯤ ꯀꯔꯤ ꯐꯣꯇꯣꯅꯣ ꯍꯥꯏꯗꯨꯅ ꯉꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯒ꯭ꯌꯥꯅꯤꯅ ꯃꯁꯤꯗꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯇꯥꯗꯤ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯇꯥꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯒꯗꯕꯅꯤ ꯑꯗꯨꯒ ꯄ꯭ꯂꯥꯟ ꯑꯗꯨ ꯑꯐꯕꯅꯤ ꯐꯠꯇꯕꯅꯤ ꯑꯩꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯕꯣꯁꯇ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯥꯔꯇꯤꯛꯅꯗꯤ ꯑꯩꯒꯤ ꯑꯥꯏꯗꯤꯌꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪ ꯗꯁꯥ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯂꯣꯏꯅ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯝꯃꯤ ꯀꯥꯔꯇꯤꯛꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯥꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯏꯟꯇꯦꯂꯤꯖꯦꯟꯁ ꯕ꯭ꯌꯨꯔꯣꯒꯤ ꯆꯤꯐ ꯑꯗꯨꯅ ꯀꯥꯔꯇꯤꯛꯇ ꯖꯦꯗꯦꯕꯒꯤ ꯀꯝꯄꯅꯤ ꯑꯗꯨꯅ ꯅꯪ ꯖꯣꯏꯟ ꯇꯧꯔꯤꯗꯣ ꯌꯥꯝꯅ ꯐꯔꯦ ꯅꯪꯒꯤ ꯃꯈꯥ ꯇꯥꯕ ꯃꯨꯚꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯥꯔꯇꯤꯛꯅ ꯑꯩꯅ ꯄꯥꯝꯕꯁꯦ ꯑꯣꯐꯤꯁꯥꯔ ꯑꯃ ꯄꯥꯝꯃꯤ ꯃꯍꯥꯛ ꯑꯁꯦ ꯌꯥꯝ ꯁꯤꯡꯗꯕꯁꯨ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯗꯣꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃꯗꯨ ꯑꯣꯏꯒꯗꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯥꯏꯕꯤꯒꯤ ꯆꯤꯐ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯃꯈꯛꯇ ꯂꯩ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯅ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯕ꯭ꯔꯦꯟ ꯑꯁꯦ ꯗꯤꯞ ꯐ꯭ꯔꯤꯖꯔꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯕ ꯃꯤꯅꯤ ꯀꯅꯥꯅꯣ ꯃꯍꯥꯛꯁꯤꯕꯨ ꯍꯥꯏꯗꯨꯅ ꯀꯥꯔꯇꯤꯛꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯦ ꯁꯨꯖꯨꯀꯤ ꯀꯧꯏ ꯃꯃꯥꯅ ꯏꯟꯗꯤꯌꯟꯅꯤ ꯃꯄꯥꯅ ꯀꯣꯔꯤꯌꯟꯅꯤ ꯃꯃꯤꯡꯅ ꯁꯨꯖꯨꯀꯤ ꯀꯧꯏ ꯁꯣꯝꯅꯥꯊ ꯁꯨꯖꯨꯀꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯣꯄꯔꯦꯁꯟ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯂꯣꯏꯅ ꯃꯥꯏꯊꯤꯔꯕꯅꯤ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕ ꯋꯥꯈꯜ ꯑꯗꯣ ꯑꯔꯥꯟꯕ ꯑꯣꯏꯇꯥꯔꯁꯨ ꯌꯥꯝꯅ ꯆꯨꯝꯅ ꯈꯟꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯅ ꯑꯐꯒꯥꯅꯤꯁ ꯇꯦꯔꯣꯔꯤꯁ ꯑꯃ ꯐꯥꯅꯕꯒꯤꯗꯃꯛꯇ ꯕꯣꯔꯗꯔ ꯀ꯭ꯔꯣꯁ ꯇꯧꯗꯨꯅ ꯃꯥꯅ ꯕꯥꯔꯕꯔ ꯁꯣꯞ ꯑꯃ ꯍꯥꯡꯕꯅꯤ ꯑꯗꯨꯒ ꯊꯥ 6ꯇꯒꯤ ꯀꯅꯥꯝꯇ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯤ ꯑꯃ ꯐꯥꯗꯨꯅ ꯃꯀꯣꯏ ꯂꯣꯏꯅ ꯀꯛꯊꯠꯄꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯀꯣꯏ ꯀꯛꯄꯁꯦ ꯆꯠꯅꯗꯕꯅꯤꯅ ꯃꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯔꯨ ꯀꯣꯛꯊꯣꯛꯑ ꯊꯥꯗꯣꯔꯛꯄꯅꯤ ꯀꯥꯔꯇꯤꯛꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯃꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯨꯅꯤ ꯄꯥꯝꯃꯤꯁꯦ ꯀꯗꯥꯏꯗ ꯐꯪꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯕꯥꯔꯗ ꯐꯪꯒꯅꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯥ ꯊꯛꯄ ꯍꯧꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯕꯥꯔꯗ ꯃꯍꯥꯛꯅ ꯁꯦꯔꯚꯥꯏ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯀꯣꯏꯊꯤ ꯊꯤꯕꯅꯤ ꯃꯍꯥꯛꯅ ꯁꯦꯔꯚꯥꯏ ꯑꯗꯨꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯆꯍꯤ 2 ꯆꯨꯞꯅ ꯃꯐꯝ ꯑꯗꯨꯗ ꯋꯦꯇꯔ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁꯨꯖꯨꯀꯤꯅ ꯃꯐꯝ ꯑꯗꯨꯗ ꯑꯆꯥꯄꯣꯠ ꯌꯦꯡꯕ ꯃꯇꯝꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯋꯦꯇꯔ ꯃꯃꯥꯟꯅꯕ ꯑꯃꯅ ꯇꯥꯏꯒꯔ ꯚꯥꯏꯒꯤꯗꯃꯛꯇ ꯑꯆꯥꯄꯣꯠ ꯊꯤꯜꯂꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯥꯏꯒꯔ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯁꯦꯔꯚꯥꯏ ꯂꯥꯛꯇꯕ ꯐꯥꯎꯗ ꯑꯩ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯦꯔꯚꯥꯏꯅꯤꯅ ꯂꯥꯛꯏꯗꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯁꯦꯔꯚꯥꯏ ꯍꯥꯏꯁꯦ ꯅꯍꯥꯟꯗꯒꯤ ꯑꯗꯨꯝ ꯂꯥꯛꯏꯕꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗ꯭ꯔꯤꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯏꯒꯔ ꯚꯥꯏ ꯍꯥꯏꯗꯣ ꯏꯪꯂꯤꯁꯇ ꯇꯥꯏꯒꯔ ꯍꯥꯏꯕꯅꯤ ꯍꯤꯟꯗꯤꯗꯅ ꯁꯦꯔ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯥꯅꯕꯕꯨ ꯆꯪꯁꯤꯟꯗꯨꯅ ꯇꯥꯏꯒꯔ ꯚꯥꯏ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯅꯪꯁꯦ ꯐꯥꯒꯦꯅ ꯉꯥꯏꯔꯛꯄꯁꯦ ꯀꯨꯏꯔꯕꯅꯤ ꯇꯥꯟꯖꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩꯒꯤ ꯃꯦꯒꯖꯤꯟ ꯑꯗꯨ ꯇꯥꯈꯤꯕ ꯃꯇꯝꯗ ꯇꯥꯏꯒꯔ ꯚꯥꯏꯒꯤ ꯃꯤꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯅꯝꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯀꯥꯔꯇꯤꯛꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯄꯨꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯅꯪꯕꯨ ꯀꯣꯚꯔ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯟꯗꯔ ꯀꯣꯚꯔ ꯑꯦꯖꯦꯟꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯦꯔꯚꯥꯏꯕꯨ ꯐꯥꯗꯨꯅ ꯁꯣꯝꯅꯥꯊꯀꯤ ꯑꯍꯥꯟꯕ ꯃꯤꯁꯟ ꯑꯗꯨ ꯁꯛꯁꯦꯁ ꯑꯣꯏꯈꯤ ꯑꯥꯏꯕꯤ ꯆꯤꯐꯅ ꯀꯥꯔꯇꯤꯛꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯥꯔꯇꯤꯛꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯜꯂꯨ ꯃꯁꯤꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯤꯁꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯪ ꯔꯤꯇꯥꯌꯔ ꯆꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯈꯤ ꯄꯨꯂꯤꯁꯀꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯇꯝꯁꯦ ꯀꯔꯝꯅ ꯍꯧꯈꯤꯕꯅꯣ ꯈꯪꯍꯧꯗꯦ ꯍꯥꯏꯗꯨꯅ ꯁꯣꯝꯅꯥꯊꯅ ꯍꯥꯏꯖꯔꯝꯃꯤ
Suzuki Kartik Taraki, boss and Nang Happy Lo Happy, I, Nan Happy in Bewani, Nangi Seniani Adubu, Haitun Sohanami, Kaito do not hide on Habatum da Kartina, sooner the 18 to Dini Haitun Haraki, Nang 18 to Wahibra Haitun Hamatum da, I 18 to Baluna Haitun Haraki, Madura Kartina, Yong Pivartova, Yong Ngangova, Yong Makakiagi, acting to Holame, Mark acting to Yan of Fazera Hadlamayam, Yam Haram Narami, Soma Kandana, Malini Manopa to Yukanda de Gilaga, Marki Mayanopa to Sokumatamda, Marki Mayanopa was holy with me to Buparak Hati Haitun Sholan, no let me. J. Devi Masinopadu, Chapping Ang Madu Tav Matamda, J. Devas Hautuna, J. Devi Masinopadu Purami, but the Malinina, Agi Chanopabu, some of them the Helibasi, Paduna Hard Kedilitana, Agi non Padona Pubi is a Kagino Haidun Cherami. J. Devi begin to be to meet on a saw, Tolopumatamda, J. Dev Latim with the Matakotan Tandarami, Tanza to Lord on Suzuki Changelotuna, J. Devi to be to Tomzalami, and Dugamahan, Apina with the Mata, Hanjan Harami. Tasina Nang Apirium to Habi Haiduna Kotan Tandarami, Tanza to Kartina, Makwagi Poto to Blorami. Long Alpomatum the Makway, Garden the Pamduna, Luhong with the Sina Gadava, Ataki, Gip Kayadubu, Yang Handuna Lerami. Tanza to the Gip Singer to Pakatuna Yemumatamda, J. Devaga. Mark in the Pieto Biduga Poto Camina Bagi magazine Namada, front page with a labor to Tenderami. Front page at the Upumatanda Makwepuna Mangalami, Tanzador Janina, magazine do Tankaladuna, magazine Iributo Paraki. So when this Lisa Magi, Ushiwari Haduna Harpomatamda, Karinuna Nangali to Bahiduna Jaden Haraki, magazine said the Iributo Pap and Hadun Harpomatamda. Matuda in a Bole Kunita Womatamzida, I go position Kanguna, current Urangani, computer generated graphic Warangani. Magazine do Tankaladuna, Kartigna, I Masing Madam the Karigumaka Haidun Haraki, Karino Haidun Habamatanda, Masida Yauripunopasi, Nupi Sig in the power of Gani, Maduda, Quagi Bosna, Makwedi Kanabasita Kamdo Puram when Haidun Haraki. Madura Zedena Suharaki, Makweni se, Kanaduna Lemani, I know hospital amda, Alabama Hong Chapamatamda, I know Makweni se, Kamdo Puni, Nupi Sida Sumaito Gunu, Nupi Sidi Devini, Puzata Wadamni Haiduna, while Tadona Bohonaki. Mother Basundara Haraki, Madugumpa, the Poo with them had in a Hapumatanda. J. David conference call a Malay had no upon the research key. Tazado the Kartikimamana was in the font of Selotuna, praise Tagini, Media Dini Haduna, Basundra the Hangumatamda. Basundra Masu Basundra, Masanapa, the Sawana Lurami, Tazado J. David Sulaktami. Masigo was the Inguyaroi. Mayana Media the Wawa Lauri Haduna Makwe Matasanami. Tazado the Kartigna, Gianni Haraki, I idea Pike. Makway problems is also Dini Hadun Haraki, Mother Yan is to Hoi Haduna Tarami. Yanni Kari idea no Hadun Hibamatam the Kartigna. Problem say no pass in the Thon Mangatani, Maramatuna, no passing and the Pisiga, Matemanona Hadun approved of Taragadi, Mediada, Aquay Bosta, no Pisiga Lucine Haripa Police, no Shindolani Hadun Haraki. Wahayadu, Yanina Wapamadu J. the Haraki, Karigumba was in a dona Pembita, the Odi Karampi Hadun Haraki. Mother Yanin Haraki, Aquay Bosca no Pisiga. Marina in the Havase, no Pasiga, no Pisiga, Presi Mamana Putokuna Makwani Mate Manon in the Prupt of Taragadi, Problem Telero Hadun Haraki. Basundara Su Gianni Habo Wapamadu Yaki. Sona Kandana, J. Devna, Gianni Kupana Taduna, Nana Wanga Pudi Matasa Behele. Kaitolage Haduna Karting Harami, Mother, no PSA. I give Facebook friend in Magna Pinati, Mana no Midatuda, Mamona Karantara Madagi, I coin in laying time into the photos a cow who money. Aluta the wasing will sanction Habiroka Droga Haduna Karting Habumatamda, the PCD Sumaito was the Gian Toga the Nini Hadun Haraki. Karting Harry, Aluta de Fare, I Masino Pasiga, a dongi Facebook friend Aduga, Mate Manoni Hajan Nambagida Mata, I Moida Tiamaga Media Mamaputona Bohonarage Hadun Haraki. J. Dev Supanabasilo Hadun Haraki. Karting the Tolopumatamda, Makranadu, J. Devu Nabalakami, Makrana, Karting Ubumatamda, Masigino Pasi, Kadawalakipano. Mahana Nagina Chanapabu Komayo Hankimi Duganagi business singer to so Mara Loimang Hankimi, Masini IB officer to Haidon Harami. Why Luta Matamda, J. De Pungaki, J. De Katikima Pabu Ponto, Dramaki given the Lakameta Mata Harami, Aduganagina Chanapase, IB officer, police officer Haidon Hanami. Why Luta Matamda, Katikima Pana Agichanapasi, 2 power past out of me, Karadi police to no Haidon Harami. Adon Chinribado, I can't tare. Agichanapasi Masaka Manaba, police officer Malabini. Magasi Marathi Ngambani, Mahaki, girlfriend Masulebani, Maka Masamanabni Hadun Harami. Makrana wasi ID Chingnay, Maramatuna assembled the Konduna Beta Mahana, Mahaki missing the phone to Oduna.
कार्तिक की शूटिंग लोकेशन से चलहंदुना कार्तिक से कनानो हाइदुना हंगली ब्रूस ली नि महाक असि स्टंटमैन अखोगी इमानबनी आंगां ओइदि खंगदरकपनि हाइदुना हारक्की वाहेदु मकरंगी मीना मकरंद तमलखी अदु मकरन थाजब कौब लेते महाकना महाके हैकर तुदा फोन तौरदुना आईबी की सर्वर दा हैक तौरदुना फोटो अमा थारके मसीगी इंफॉर्मेशन से लौथोरो हाइदुना हाइखी हैकर अदुना आईबी की सर्वर दा हैक तौब मतमदा मकरंगी हैकर अदुना बिक्रम कुमार कौबनी महाके ममिंग से IPS बेस 2012 नि हाइदुना महाके डेटा अदु आईबी दे याउदुना लेरमे मकरन कार्तिक अमसुंग बिक्रम असि तोंगा तोंगा मिसकनि हाइदुना जेदेव दा हारमे कार्तिक ना लाखो मतमदा मकरन थेंगनदुना मकरन अदुगुम थबक खरा तौनि खंगदुना महाकना आईबी की चिप फोन तौदुना महाके डेटाबेस अमा आईबी की सर्वर दा हापदुना थम्मु हाइदुना आईबी की चिप अदुना फोन तौखिबनी आईबी की चिप अदुना कार्तिक दा फोन तौदुना नंगना हाइबा अदुगुमना आइना नंगी डेटाबेस अमा अखोगी सर्वर दा हापदुना थम्मनी अखोगी सर्वर से हैक तौखी हाइदुना हारखी कार्तिक ना हारखी मखोइना इसे पुलिस ऑफिसर ना टीएस थाजरबनी मसिगी पाव से हाइ मीडिया लसु लाक्तनी हाइदुना हारमी जेदेव ने लिफ्ट चंगबो मतमदा कार्तिक ना बिक्रम सारदुना नंगी नचानुपादु सोइना कोमायो होंख्रेदना नंगसु नैरदबनी हाइदुना महाक मफम अदुदगी हाथु हाथु फिरोन होंतोक्तुना लिफ्ट की मखा थंग सरुक्ता कुमथरक्की अदुगा महाकना कार्तिक अमु सारदुना नुपा अदुगा आइगे वाइ सनरबनी अदुगा महाकी नुपा ओयो हाइबसु यारबनी मीडिया दा मखोइनि से मते मनाउनि प्रूफ तौबो यारनी हाइदुना अफबा पाउनि हाइदुना तमलमी वाइ रुता मतमदा ग्यानी दि पुंगा खिरमी कार्तिक मचे लुहोंबगी पोचै लेबा लापु मतमदा महाना फिरोन खलिङै मतम अदुदा रियाना फोन तौथुना नंग कराइदे लेगे हाइदुना हनमी आई मोलदा लै हाइदुना कार्तिक ना खुमलमी मद तुंग ओंथरो हाइदुना रियादो तुंग ओंथरोपु मतम लेतुना लेरमी रियाना कार्तिक दा फुरित अमा पिरदुना ट्राई तौ हाइदुना तौहलमी तंजादुना महाना फुरित ट्राई तौरिङै मतम अदुदा कार्तिक मपादो मफम अदुदा महासु फुरित ट्राई तौदुना लेरमी कार्तिक मपाना कार्तिक उबा मतमदा महाकी मचानुपादुनि खलुबनी अदुबु महाना मराठी मरोन चलदुना पुलिस ऑफिसर बिक्रम अदु सारदुना मुक्ति नंगजरमी मदुदगी कार्तिक मपादुना लांजर हाइदुना मफमदुनि थोलखी कार्तिक मचे काव्याना कार्तिक दमकते फुरित अमा खलमी अदुगा कार्तिक दा ट्राई तौ हाइदुना ट्राई तौहलमी तंजादुना रियादु थोलखी रियादु उबा मतमदा महासु इकायरदुना महा कार्तिक सारदुना रियाबु खंगदब सारमी करिनो हाइदुना रियादे पोंगंगतुना लेजरमी तंजादुना कार्तिक मपा थोलक्तुना कैसुंगकनु महागसे पुलिस ऑफिसर अमनी अदुगा आइगी चानुपागा सकमानबनी हाइदुना हारमी रियादी पोंगंगखिरमी मचे सुंगखी ममा सुंगखी येंगो आइगी चानुपादी मराठी खंगदबनी अदुगा हजिकी ऑफिसर अदुदी मराठी यामना लोले हाइदुना हारकी नंगला थाजद्रगा नंग मराठी लोले येंगो हाइदुना हारकी रियाना मराठी लोनबा मतमदा कार्तिक अदु खंगचनदब सारमी रियाना आइदी पुरा ngakle डबल रोल असे असेंगबसु तौबोरे आई नंगी फोटो अमदा काके आइगी बॉयफ्रेंड थानाबा हाइदुना फोटो अमा कापलमी फोटो दु महाना महाकी बॉयफ्रेंड कार्तिक ता थाजलमी मचिना नंग ngangliba wasibo असेंगबना नंगी असेंगब डुप्लीकेट लेब्रने हाइदुना हारमी लाइना यंग फोटो थारैसे हाइदुना फोटो कापदु मचिदा उलमी अदु तारगदी नंगी गर्लफ्रेंड असि नुपीजे हाइदुना काव्याना हंगनमी आइगा सखंग मखंगना हंद्रिबा कइगिनो हाइदुना हारमी आइगे सेंगबसे खंगलबा मतुंदा नंगोन सकता के तौबनी हाइदुना मचिदु हारमी सोना खदना मालिनीना नुपा अदुगी नुपी साव हाइबगी दमता सावदुना लेरमी जेदेवना आइगे प्लान से सक्सेस ओइबा फावतदी ngaibiyu ngahalitang ngahaktanana plan haise kaigino mada जेदेवना हारकी राहुल से 53 सुरप मतमदा महान हेक लुहोंबा मतमदा प्रॉपर्टी से माइ ममिंग दे लेदबनी महान महाकी प्रॉपर्टी से मंगोंद हेक लेबगा महाकी इमुंग मनुंग से आइना पुन्ना हातोरबनी करिगुंबा अचौबा इमुंग मनुंग दल होंग तारगदी केस याम सावगनी याम थिजलकनी अदुना आइना मिडल क्लास की नुपी मबु महाक लुहोंग लेबनी हाइदुना हारमी मखोय बहालबा मतुंदा आइना एक्सीडेंट ने हाइदुना मयान उत्तुरिबनी वायरुता मतमदा जेदेवगी नुपी अथोंबी तसु याम हरावरमी वसुंधरा अमसुंग महाकी इमुंग मनुंग अदु मालिनी की मयम लाक्टमी मफम अदु जेदेवगी मसिनुपादुना इबाई हाइना कौखी वायरुता मतमदा मफम अदु लेबा मिसिंग अदु पोंगखी मालिनी हारकी माके ममिना से यादबनी माके मबाइदी इमुंग दलेबनी कौदरि तारोय कौदरि थोलोय हाइदुना हारमी मालिनीना सोमनाथ अदुबु कौरमी थोलप मतमदा महा इसौलांग अदुन थोलखी अखोइदा कदौबा लाइनो हाइदुना चेरमी डोनेशन लौबा लाइरा हाइदुना हारकी मदा कार्तिकना अखोइना वंदा वरी अमा सानगे लाक्पनी सिगी मैगजीन कवर से यंबियो हाइदुना हारमी मैगजीन कवर दु उबा मतमदा नंगना अतोप नुपागा कारण तौरिब्रा हाइदुना जेदेवगी नुपी अतोंबिदुदा सोमनाथना याम कन्ना फुरमी सोमनाथना फुबा मतौदु उबा मतमदा जेदेवदु साउनिंगमी कईगिनो फुबीरिसे हाइदुना चेरमी आइना आई तु फुरगा नंगोना नाइसे कईगिनो हाइदुना हारकी मदा मालिनी हारकी महागा से असोबो मिनी कितदसु बेभादा ngangu कत्रोगे मरो सुजुकी सोमनाथना दुनो ओनसेलगा
hospital adura numit aduda masinu pasina nangi side lawraga wanga khibni aduga ngasina mu nangna mu magi side lawribra haiduna cherami mal sauduna mafam adura atang pona mathugairami madu Germany dagi lang manga piduna leirakhibni haiduna hami pora du thugai matamda Jaydev du yam sawningami kathik na sangsil adura nangna nangi nupi chingne du kagino Jaydev se public figure ni madu da somna na haraki masina agi private figure ni wairuta matamda Basuntara na haraki agi no pase yamna phawami Padma Shri Award phau phangni bani opposition gi mi singna ma ki maming ase mangthona bai dam ta masigi photo gi nila se sanari bani madu somna na haraki nang se yamna phawa male du nang no pasri yamna phataba male du bu kai pa mi haidra harami mada katik na haraki press meet ama singe madu nang na ma ga sinang gi nu pi ni hage dabani haidra harami adu nang gi nu pi siga ma ka kenta mai le ne di haidra su phongdo ka dabani wahai ruta matam da somna na haraki marriage anniversary gi matung da khanarasi karigino haiduna haipa matana masidi script ni haiduna hanami script hai wahai ruta matana mayam pungang ki brahmana ibe script ni haiduna mu thoraki aduga press meet adura karinga ga tabdo haibdo ai numidang thaklaba matung da khalaki ki haiduna haraki Jaydev na sawaduna kati pu da thoraki masinu pajna tawriba wa se mong se ai yam nongai ti pangphu da phoi se ga gino haiduna haraki adu nanguna kai kairage haiduna Jaydev da haiba matam da ai imana bini kai no haiduna Jaydev na harami aduga mai ga wase sasalo singkina ba taw haiduna su Jaydev na Kartik da harami Basuntara amasung Kartik Gyani ga Basuntara gi secretary ga punna lakpa matam da Kartik da Gyani gi makhong da loksaladuna makuta parak leba photo me amadu buloina chaithohan ki photo singa da uba matam da Basuntara punga ki Ratna ka su punga tuni yenglame Ratna kana haraki masigi photo singa chidi nangna Bangalore property ni Kolkata property ni habdu sira haiduna hanglami Masira yaw ibnu pising ase property yom mi nga tani haiduna harami Basuntara na Gyani bu sakkina bai da mutta harami aduga masida karigum bakhara di chingna ningai oi haiduna Basuntara na harami Jaydev si makhoina chingna ki Ratna kana haraki Jaydev si nupi ga mari yamna leina banu pa mali haiduna harami wai ruta matam da Kartik na haraki nang na haijina ti nupi adu yamna sathi banu pa adugi nupi nati namdana ohen bani sira hana di chingdaram di adu bu hojiti chingnare haiduna Ratna kana harami Yogesh na Jaydev da ibai haduna kawi nupi dra phu matam da Jaydev na sawngi imung dugi porata ma thugai matam da Jaydev sawngi Basuntara na lepi ro yare karigum bakhara dilla le masida madara ta kana haki punuma se la le bani wai ruta matam da Basuntara na makhoi gi marriage anniversary to nang su yaw so haduna Ratna kana harami du makhoi ani se aseng bagi matai manawram ta khangtu haduna so haki Jaydev na Gyani da khupana thaduna nang na wanga phodagi masigi problem ase oi bani Haujina mu wari se sangtu ta baya aroi makhoi marriage anniversary da mu chat ta baya aroi Kartik na kemta wa bi gano aina loisen gane haiduna haraki mada Jaydev na haraki madu nu padra nupi du khupang tha baya aroi haiduna haraki adu ka doroge na gi Facebook friend khate oi du di haiduna haiba matamda nupi ni da mahaze madu pumbado aina yana bai da mata nu pa du ga nga na roge adu na gi Facebook friend ado yana ba tanga no haiduna harami sona kanda Jaydev na ma ke nupi malini da thiem na lerami adu hana muna aroi bani haiduna haraki Malini nadi mahak se khalang am minati pangphu da phoi haiduna harami anok ta ga yengsi haiduna Jaydev na harami maseno padun haraki mahana koi chira taw himo do ayam sawningi anamu kari guma karan tak tarti mahaki kokta aina koken hapsan duna mahak po haturi bani Jaydev na nang webcam do on to waduga ai loile yengani haiduna mahake maseno padu da webcam on to holami marriage anniversary taw durim na haiduna Suzuki ne mahake mamana basing ne haiduna anga khara kauduna lerami aigi anga ongi marum ne haiduna harami wai ruta matam da Jaydev gi masina paduna kaino nangna pokpa ya banga singa jibu nangi anga ongi marum ne haije kamai toino haiduna hanglami tanjadu Ratna kara masung Kartik mafum adu laktuna Basuntara na gift pire haiduna pirami tanjadu da Ratna kara na koilo hombagi wedding album do yeng haiduna harami madmalini na mai chakpadi yaukre haiduna harami Party ho je haiduna haiba matam da PK lakpa nga kisanu haiduna harami tanjadu da Amir Khan ge PK da yauriba PK du ga character manaba nupa ama laklami mahaga si atopa gara daini haiduna harami wairuta matam da Jaydev gi masenu paduna ai nga saida PK yengdu la ibni karan tura nga kano haiduna harami mi adi khut yengba matam da khutse longtho yengmani ma di khut yengba matam da khutse opsalaga paraga loina khangmani haiduna harami akoi ba ngawbra ai film yengba loida ngairi haiduna maseno paduna harami film du gi mamangi warini Rajkumar Hirani amasung PK se bas amata da tongmina bani PK na mahaki wai liba matam da mahana film oina puthokhi bani
ꯑꯩꯗꯤ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯃꯁꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯊꯥꯖꯍꯟꯒꯦꯅ ꯈꯨꯠ ꯇꯤꯡꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯑ ꯃꯈꯨꯠ ꯄꯥꯏꯕ ꯃꯇꯝꯗ ꯅꯪꯁꯤ ꯌꯨꯒꯥꯟꯗꯥꯗꯒꯤꯅꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯂꯤꯟꯗꯥ ꯀꯧꯏ ꯅꯪꯒꯤ ꯀꯣꯏꯅꯕ ꯅꯨꯄꯤꯅ ꯃꯦꯂꯤꯟꯗꯥ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯁꯤ ꯑꯗꯨ ꯄꯨꯡꯉ ꯉꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯖꯦꯗꯦꯕ ꯍꯨꯃꯥꯡ ꯇꯥꯈꯤ ꯅꯪꯅ ꯀꯣꯛꯇ ꯀꯣꯀꯦꯟ ꯍꯥꯞꯆꯤꯟꯗꯨꯅ ꯃꯤꯕꯨ ꯀꯣꯃꯥꯗ ꯊꯥꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯤꯈꯥꯎꯗ ꯍꯨꯝꯖꯤꯜꯂꯒ ꯀꯣꯀꯦꯟ ꯄꯨꯊꯣꯔꯛꯈꯤ ꯔꯇꯅꯥꯀꯔꯅ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯑꯩꯗꯤ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗ ꯔꯇꯅꯥꯀꯔꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯅꯪꯒꯤ ꯅꯃꯤꯡ ꯔꯇꯅꯥꯀꯔ ꯅꯄꯥꯏ ꯅꯃꯤꯡꯅ ꯚꯠꯅꯥꯀꯔ ꯅꯄꯨꯒꯤ ꯃꯃꯤꯡꯅ ꯘꯠꯅꯥꯀꯔ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯇꯅꯥꯀꯔ ꯄꯨꯡꯉ ꯉꯛꯈꯤ ꯃꯗꯨ ꯀꯥꯔꯇꯤꯛꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯇꯥꯔꯗꯤ ꯅꯣꯏꯒꯤ ꯃꯤꯡꯁꯦ ꯀꯔ ꯉꯥꯛꯇ ꯉꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯕꯁꯨꯟꯙꯔꯥꯒꯤ ꯑꯆꯥꯟꯕ ꯃꯤꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯗꯣꯛꯄ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥꯗꯨ ꯁꯨꯖꯨꯀꯤꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯅꯝꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯃꯗ ꯄꯤꯀꯦꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯃꯔꯤ ꯂꯩꯅꯤ ꯃꯥꯅ ꯃꯔꯤ ꯂꯩꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯔꯝꯃꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯄꯨ ꯑꯣꯏꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯃꯤꯡ ꯑꯗꯨ ꯑꯩ ꯁꯤꯒꯅꯦꯜ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯪꯖꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯪꯗꯨꯅ ꯂꯩꯁꯤꯟꯅꯈꯤ ꯔꯠꯅꯥꯀꯔꯅꯗꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯂꯣꯏꯅ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯨꯖꯨꯀꯤꯅ ꯃꯥꯅ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯅꯪꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯣꯏ ꯁꯨꯝꯕꯤꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯔꯝꯗ ꯅꯠꯇ꯭ꯔꯥ ꯉꯥꯡꯉꯤꯁꯦ ꯍꯥꯏꯗꯨꯅ ꯐꯨꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯄꯨꯊꯣꯛꯇꯨꯅ ꯃꯈꯥꯗ ꯀꯥꯞꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯖꯦꯗꯦꯕꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯐꯝꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯁꯨꯖꯨꯀꯤꯗ ꯑꯩꯅ ꯑꯦꯛꯇꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯒ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤꯕꯨ ꯐꯨꯗꯨꯅ ꯋꯣꯠꯇꯨꯅ ꯂꯩꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯈꯤ ꯋꯥꯍꯩꯗꯨ ꯕꯁꯨꯟꯙꯔꯥ ꯇꯥꯔꯝꯃꯤ ꯕꯁꯨꯟꯙꯔꯥꯅ ꯂꯨꯍꯣꯡꯕ ꯐꯥꯎꯗꯤ ꯉꯥꯏꯈꯣ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯨꯡꯗ ꯅꯪ ꯀꯝꯄꯅꯤꯁꯤꯒ ꯃꯔꯤ ꯂꯩꯅꯔꯔꯣꯏ ꯑꯗꯨꯒ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯅꯣꯃꯤꯅꯦꯁꯟ ꯇꯧꯕꯗꯨꯁꯨ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯝꯃꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯇꯧꯕ ꯇꯥꯔꯗꯤ ꯃꯌꯥꯝ ꯄꯨꯝꯕꯗ ꯋꯥꯐꯝ ꯑꯁꯤ ꯂꯣꯏꯅ ꯁꯟꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯀꯥꯔꯇꯤꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯟ ꯑꯗꯨ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯁꯣꯝꯅꯥꯊ ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ ꯁꯤꯟ ꯑꯃꯗꯅ ꯃꯆꯦ ꯀꯥꯕ꯭ꯌꯥ ꯑꯃꯁꯨꯡ ꯔꯥꯍꯨꯜ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯂꯨꯍꯣꯡꯉꯝꯃꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯆꯦ ꯑꯗꯨꯅ ꯃꯧꯄꯥꯅꯨꯄꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯎꯅꯤꯡꯗꯨꯅ ꯃꯧꯄꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯧꯄꯥꯅꯨꯄꯥꯕꯨ ꯀꯣꯟꯁꯤꯟꯖꯗꯨꯅ ꯀꯞꯆꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯕꯁꯨꯟꯙꯔꯥꯅ ꯎꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯀꯥꯔꯇꯤꯛꯇ ꯑꯥꯏꯕꯤ ꯆꯤꯞꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯔꯕꯤ ꯑꯗꯨ ꯂꯧꯈꯠꯄ ꯉꯝꯃꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯑꯥꯏꯕꯤ ꯆꯤꯞꯅ ꯍꯥꯏꯈꯤ ꯃꯀꯔꯟꯅ ꯑꯩꯈꯣꯏꯒꯤ ꯁꯔꯚꯔꯗ ꯍꯦꯛ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯁꯔꯚꯔ ꯍꯦꯀꯔ ꯑꯗꯨꯁꯨ ꯐꯥꯈꯤ ꯑꯗꯨꯒ ꯖꯦꯗꯦꯕꯤ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯃꯀꯔꯟꯗꯒꯤ ꯂꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯒ ꯅꯌꯥꯝꯕꯁꯤꯅ ꯃꯈꯣꯏꯅ ꯗ꯭ꯔꯒ ꯀꯥꯞꯁꯤꯟꯗꯨꯅ ꯋꯥꯟꯊꯍꯟꯗꯨꯅ ꯑꯗꯨꯝ ꯊꯝꯃꯝꯕꯅꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯀꯥꯞꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯦꯟꯗ꯭ꯔꯥꯏꯚ ꯑꯗꯨ ꯋꯦꯇꯔ ꯑꯃꯅ ꯊꯦꯡꯅꯔꯗꯨꯅ ꯅꯪꯒꯤ ꯅꯌꯥꯝꯕꯗ ꯁꯤꯟꯅꯔꯛꯄꯅꯤ ꯃꯍꯥꯛꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯖꯦꯗꯦꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯄ꯭ꯔꯨꯞꯁꯤꯡ ꯑꯗꯣ ꯄꯦꯟꯗ꯭ꯔꯥꯏꯚꯇ ꯌꯥꯎꯕꯗꯣ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯛꯄ ꯃꯇꯝꯗ ꯖꯦꯗꯦꯕ ꯂꯣꯏꯔꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯅ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯀꯥꯔꯇꯤꯛꯇ ꯇꯝꯖꯔꯝꯃꯤ ꯅꯪꯒꯤ ꯃꯤꯁꯟꯗꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯤꯁꯟ ꯑꯃꯗꯤ ꯅꯪꯅ ꯔꯤꯌꯥꯗ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯄ ꯑꯗꯨꯅꯤ ꯍꯥꯏꯗꯨꯅ ꯑꯥꯏꯕꯤꯒꯤ ꯆꯤꯞ ꯑꯗꯨꯅ ꯀꯥꯔꯇꯤꯛꯇ ꯍꯥꯏꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯥꯝ ꯁꯤꯡꯅ ꯔꯕꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯥꯡ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯖꯦꯗꯦꯕꯅ ꯍꯥꯏꯔꯝꯃꯤ ꯀꯥꯔꯇꯤꯛꯀꯤ ꯃꯃꯥꯟꯅꯕꯅ ꯔꯤꯌꯥꯗ ꯐꯣꯟ ꯇꯧꯔꯛꯂꯗꯨꯅ ꯀꯥꯔꯇꯤꯛ ꯑꯗꯣ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯃꯇꯝꯗ ꯁꯣꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ ꯀꯥꯔꯇꯤꯛ ꯑꯁꯦ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯇꯣꯛꯆꯅꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯔꯤꯌꯥꯅ ꯍꯣꯏ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯇꯣꯛꯑꯒ ꯃꯍꯥꯛ ꯁ꯭ꯇꯟꯃꯦꯟ ꯑꯣꯏꯕ ꯄꯥꯝꯖꯕꯅꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯥꯔꯇꯤꯛ ꯑꯗꯨ ꯔꯤꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯀꯥꯔꯇꯤꯛꯅ ꯔꯤꯌꯥꯗ ꯑꯩꯅ ꯋꯥꯐꯝ ꯄꯨꯝꯕꯁꯦ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯇꯧꯕꯗ ꯅꯪꯒꯤ ꯅꯄꯥꯅ ꯊꯤꯡꯈꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯕꯅꯤ ꯑꯩ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯔꯤꯌꯥꯅ ꯀꯥꯔꯇꯤꯛ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯗꯕꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯕꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯗꯤ ꯅꯪꯒꯤ ꯄ꯭ꯔꯣꯐꯦꯁꯟꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯥꯔꯇꯤꯛꯄꯨ ꯀꯣꯟꯁꯤꯟꯖꯗꯨꯅ ꯀꯞꯆꯔꯝꯃꯤ ꯑꯥꯏꯕꯤꯒꯤ ꯆꯤꯞꯇ ꯁ꯭ꯅꯥꯏꯄꯔꯅ ꯑꯦꯇꯦꯛ ꯇꯧꯍꯜꯂꯗꯨꯅ ꯑꯥꯏꯕꯤꯒꯤ ꯆꯤꯞ ꯑꯗꯨ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯇꯥꯈꯤꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀꯥꯔꯇꯤꯛꯄꯨ ꯅꯊꯨꯔꯥꯝꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯌꯣꯠꯇꯨꯝꯅ ꯊꯣꯝꯂꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯖꯦꯗꯦꯕꯒꯤ ꯒꯣꯗꯥꯎꯟꯗ ꯄꯨꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯔꯥꯝ ꯁꯤꯡꯅ ꯃꯁꯤ ꯅꯨꯄꯥꯁꯦ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯤꯄꯛ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯦ ꯑꯩꯅ ꯂꯃꯟ ꯈꯨꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯔꯥꯝ ꯁꯤꯡꯅ ꯅꯣꯡꯃꯩ ꯑꯗꯨ ꯗꯤꯄꯛꯇ ꯄꯤꯔꯗꯨꯅ ꯗꯤꯄꯛꯅ ꯀꯥꯔꯇꯤꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯀꯥꯔꯇꯤꯛ ꯑꯗꯨꯕꯨ ꯍꯥꯠꯈꯤ ꯀꯥꯔꯇꯤꯛ ꯑꯗꯨ ꯕꯣꯔꯥ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯏꯁꯤꯡꯗ ꯊꯥꯗꯈꯤꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯖꯦꯗꯦꯕꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯕꯁꯨꯟꯙꯔꯥ ꯑꯃꯁꯨꯡ ꯃꯆꯥ ꯃꯃꯧ ꯑꯗꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯃꯇꯝꯗ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯝꯃꯤ ꯃꯆꯦ ꯑꯃꯁꯨꯡ ꯃꯅꯦꯝꯄꯣ ꯑꯗꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯖꯦꯗꯦꯕꯒꯤ ꯃꯤꯁꯤꯡꯅ ꯅꯦꯠꯋꯥꯛ ꯖꯦꯃꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯣꯟ ꯑꯃꯇ ꯆꯠꯍꯜꯂꯝꯗꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯊꯨꯔꯥꯝꯅ ꯑꯔꯥꯞꯄꯗꯒꯤ ꯁ꯭ꯅꯥꯏꯄꯔꯅ ꯒꯥꯔꯤꯒꯤ ꯇꯌꯥꯔꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯇꯨꯅ
ꯃꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯕꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯜꯂꯗꯨꯅ ꯏꯁꯤꯡꯗ ꯇꯥꯍꯟꯈꯤ ꯃꯈꯣꯏꯕꯨ ꯖꯦꯗꯦꯕꯒꯤ ꯃꯤꯁꯤꯡꯅ ꯐꯥꯗꯨꯅ ꯖꯍꯥꯖ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯖꯍꯥꯖ ꯑꯗꯨꯗ ꯗꯤꯄꯛ ꯂꯩꯔꯝꯃꯤ ꯗꯤꯄꯛꯅ ꯍꯥꯏꯔꯛꯈꯤ ꯑꯩꯁꯦ ꯖꯦꯗꯦꯕꯒꯤ ꯃꯆꯥꯅꯤ ꯅꯈꯣꯏꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯤꯕꯁꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯁꯤꯟꯕꯅꯤ ꯅꯈꯣꯏꯕꯨ ꯑꯩꯒꯤ ꯃꯤꯁꯤꯡꯅ ꯍꯥꯠꯄ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯃꯛꯅ ꯍꯥꯠꯅꯤꯡꯕꯒꯤꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯁꯦ ꯏꯄꯥꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯀꯧꯕ ꯐꯥꯎꯕ ꯉꯝꯖꯈꯤꯗꯦ ꯃꯔꯝ ꯑꯗꯨꯒꯤ ꯍꯥꯠꯄ ꯄꯥꯝꯕꯅꯤ ꯅꯈꯣꯏꯕꯨ ꯍꯥꯠꯂꯒ ꯄ꯭ꯔꯣꯄꯔꯇꯤ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯒꯤ ꯑꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯗꯤꯄꯛꯅ ꯃꯈꯣꯏꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯊꯛꯇꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯗꯒꯤ ꯀꯥꯔꯇꯤꯛ ꯆꯣꯡꯊꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯛꯈꯤ ꯃꯈꯨꯠꯃꯛꯅ ꯍꯥꯠꯈꯤꯕ ꯀꯥꯔꯇꯤꯛ ꯑꯗꯨ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯗꯤꯄꯛ ꯄꯨꯡꯉꯛꯈꯤ ꯀꯥꯔꯇꯤꯛꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯆꯦꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯁꯦ ꯀꯔꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯗꯦꯕꯤꯗ ꯃꯥꯁꯇꯔꯅ ꯔꯥꯝ ꯁꯤꯡꯕꯨ ꯐꯨꯔꯗꯨꯅ ꯋꯥꯟꯊꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯗꯦꯕꯤꯗ ꯃꯥꯁꯇꯔꯅ ꯔꯥꯝ ꯁꯤꯡ ꯁꯥꯗꯨꯅ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯅꯣꯡꯃꯩ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯔꯨꯁꯤꯡ ꯑꯗꯣ ꯁꯥꯖꯟꯅꯕ ꯑꯣꯏꯗꯕ ꯃꯔꯨ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯒ ꯔꯥꯝ ꯁꯤꯡꯒ ꯐꯤꯂꯝꯗ ꯁꯤꯖꯤꯟꯅꯕ ꯕꯣꯗꯤ ꯕꯦꯁ ꯁꯦꯠꯂꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯕꯇꯟꯁꯦ ꯅꯝꯃꯒ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕ ꯃꯥꯜꯍꯟꯕꯅꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯁꯃꯨꯗ꯭ꯔꯗ ꯊꯥꯗꯕ ꯃꯇꯝꯗ ꯁꯃꯨꯗ꯭ꯔꯗꯒꯤ ꯑꯩ ꯊꯣꯛꯂꯛꯈꯤꯕꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯥꯔꯇꯤꯛ ꯑꯃꯁꯨꯡ ꯗꯤꯄꯛꯀꯤ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯔꯝꯃꯤ ꯀꯥꯔꯇꯤꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯥꯎꯒꯤ ꯕꯦꯔꯦꯜꯁꯤꯡ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯃꯩ ꯆꯥꯍꯜꯂꯗꯨꯅ ꯖꯍꯥꯖ ꯃꯆꯥ ꯑꯃꯗ ꯇꯣꯡꯂꯗꯨꯅ ꯃꯆꯦ ꯑꯃꯁꯨꯡ ꯃꯕꯥꯒꯤ ꯃꯅꯤꯒ ꯄꯨꯗꯨꯅ ꯂꯥꯛꯈꯤꯔꯝꯃꯤ ꯖꯍꯥꯖ ꯃꯆꯥ ꯑꯗꯨꯗꯁꯨ ꯗꯤꯄꯛꯀꯤ ꯃꯤꯁꯤꯡꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯂꯝꯃꯤ ꯃꯗꯨꯗ ꯀꯥꯔꯇꯤꯛꯁꯨ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯤ ꯀꯥꯔꯇꯤꯛ ꯑꯃꯁꯨꯡ ꯃꯈꯣꯏ ꯍꯤꯊꯥꯡꯐꯝ ꯑꯃꯗ ꯊꯨꯡꯂꯈꯤ ꯃꯐꯝ ꯑꯗꯨꯗ ꯗꯤꯄꯛꯀꯤ ꯃꯤ ꯀꯌꯥꯅ ꯀꯥꯔꯇꯤꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯀꯥꯔꯇꯤꯛꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯍꯟꯕ ꯂꯩꯇꯅ ꯂꯣꯏꯅ ꯐꯨꯗꯨꯅ ꯂꯣꯏꯅ ꯍꯥꯠꯂꯝꯃꯤ ꯗꯤꯄꯛꯅ ꯃꯆꯦꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯊꯛꯇ ꯌꯥꯟꯕ ꯀꯟꯇꯦꯅꯔ ꯑꯃꯒꯤ ꯊꯧꯔꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯗꯨꯅ ꯀꯟꯇꯦꯅꯔ ꯑꯗꯨꯅ ꯊꯣꯝꯂꯗꯨꯅ ꯗꯤꯄꯛ ꯑꯗꯨꯕꯨ ꯍꯥꯠꯈꯤꯔꯝꯃꯤ ꯀꯥꯔꯇꯤꯛꯅ ꯃꯆꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯀꯟꯈꯤꯔꯝꯃꯤ ꯕꯁꯨꯟꯙꯔꯥꯁꯨ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯔꯠꯅꯥꯀꯔꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯣ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕ ꯃꯇꯝꯗ ꯂꯣꯏꯅ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯄꯥꯎꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯦꯗꯦꯕ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯖꯦꯗꯦꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯀꯨ ꯀꯌꯥ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ ꯀꯨꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯃꯧ ꯏꯆꯥꯁꯤꯡꯗꯣ ꯑꯝꯇ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯀꯨꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯊꯨꯔꯥꯝꯅꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯗꯤꯄꯛꯅꯦ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯖꯦꯗꯦ ꯄꯨꯡꯉꯛ ꯉꯛꯈꯤꯔꯝꯃꯤ ꯀꯥꯔꯇꯤꯛꯅ ꯀꯥꯔꯇꯤꯛ ꯑꯃꯨꯛ ꯁꯥ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯑꯃꯨꯛ ꯁꯥ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯁꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯃꯁꯤ ꯃꯌꯥꯝꯁꯦ ꯎꯕꯗ ꯉꯛꯄ꯭ꯔꯥ ꯃꯗꯒꯤ ꯑꯃꯨꯛ ꯃꯍꯥꯛꯅ ꯀꯥꯔꯇꯤꯛ ꯑꯃꯨꯛ ꯁꯥꯗꯨꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯁꯤꯕꯨ ꯅꯪꯅ ꯂꯣꯏꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯁꯦ ꯃꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯀꯞꯁꯤꯟꯅꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯃꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨ ꯑꯃꯨꯛ ꯁꯥꯔꯗꯨꯅ ꯖꯦꯗꯦꯕꯒꯤ ꯃꯈꯧꯔꯤ ꯄꯥꯏꯗꯨꯅ ꯅꯪꯕꯨ ꯂꯝꯕꯤꯗ ꯆꯦꯜꯍꯟꯗꯨꯅ ꯍꯥꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯦ ꯅꯪ ꯄꯨꯟꯁꯤ ꯑꯅꯤ ꯍꯤꯡꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩꯅꯅꯦ ꯗꯕꯜ ꯔꯣꯜ ꯑꯝꯇ ꯎꯠꯁꯤꯔꯅ ꯇꯧꯕꯅꯤ ꯑꯩ ꯍꯥꯏꯁꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗꯕ꯭ꯔꯥ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯁꯥꯗꯨꯅ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯃꯥꯡ ꯇꯥꯍꯟꯕꯗꯣ ꯑꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯍꯥꯠꯈꯤꯕꯗꯨꯁꯨ ꯑꯩ ꯄꯤ ꯑꯦ ꯁꯥꯗꯨꯅ ꯃꯦꯗꯥꯝꯒꯤ ꯃꯃꯥꯡꯗ ꯅꯪꯒꯤ ꯑꯔꯣꯟꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯩꯅ ꯂꯣꯏ ꯍꯥꯏꯗꯣꯛꯈꯤꯕꯅꯤ ꯇꯟꯖꯥꯗꯨꯅ ꯕꯁꯨꯟꯙꯔꯥ ꯂꯥꯛꯇꯨꯅ ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯦꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯤꯍꯥꯠꯄꯁꯨ ꯑꯣꯏꯔꯝꯃꯤ ꯅꯪ ꯑꯩꯒꯤ ꯅꯨꯄꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯕꯁꯨꯟꯙꯔꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯖꯦꯗꯦꯕꯅ ꯔꯥꯝꯖꯤ ꯃꯍꯥꯛꯁꯦ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯅꯥꯕꯨ ꯍꯥꯠꯇꯣꯏꯅꯣ ꯍꯥꯏꯗꯨꯅ ꯔꯥꯝꯖꯤꯗꯨꯅ ꯃꯀꯣꯏ ꯂꯧꯊꯣꯔꯛꯗꯨꯅ ꯗꯦꯕꯤꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯒ꯭ꯌꯥꯅꯤꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯅꯣꯏꯅ ꯉꯥꯏꯍꯥꯛꯇ ꯑꯉꯛꯄ ꯊꯧꯗꯣꯛ ꯉꯥꯛꯇ ꯎꯠꯂꯤꯁꯤꯕꯣ ꯅꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯗꯦꯕꯤꯗꯄꯨ ꯑꯩꯅ ꯔꯥꯝꯖꯤ ꯁꯥꯗꯨꯅ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯊꯥꯈꯤꯕꯅꯤ ꯑꯍꯨꯝꯁꯨꯕ ꯀꯨꯁꯤꯅ ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯥꯏꯕꯤ ꯆꯤꯞꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯍꯌꯦꯡ ꯑꯩꯒꯤ ꯏꯌꯥꯝꯕꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯄ꯭ꯔꯨꯐꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯐꯪꯂꯅꯤ ꯑꯗꯨꯒ ꯅꯪ ꯖꯦꯜꯗ ꯊꯝꯂꯗꯕꯅꯤ ꯅꯪꯕꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤ ꯇꯥꯔꯒꯗꯤ ꯅꯪ ꯑꯃꯨꯛꯇꯗ ꯗꯟꯗꯤ ꯐꯪꯍꯜꯂꯣꯏꯒꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯆꯨꯞꯄꯒꯤꯗꯃꯛꯇ ꯗꯟꯗꯤ ꯐꯪꯍꯟꯕꯗꯨꯅ ꯑꯩꯅ ꯄꯥꯝꯃꯤꯕꯁꯦ ꯅꯪꯉꯣꯟꯗ ꯐꯪꯗꯣꯔꯤꯕꯁꯦ ꯅꯣꯟ ꯕꯦꯂꯦꯕꯜ ꯋꯥꯔꯦꯟꯠꯅꯤ ꯖꯦꯜꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯈꯤ ꯒ꯭ꯌꯥꯅꯤꯅ ꯂꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯗꯦꯕꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯍꯥꯠꯄ ꯃꯤ ꯑꯁꯦ ꯍꯤꯡꯕ ꯌꯥꯔꯣꯏ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯖꯦꯗꯦꯕꯅ ꯀꯥꯔꯇꯤꯛꯄꯨ ꯐꯣꯟ ꯇꯧꯗꯨꯅ ꯃꯐꯝ ꯑꯃꯗ ꯀꯧꯔꯝꯃꯤ ꯀꯥꯔꯇꯤꯛꯅ ꯑꯩꯒꯤ ꯏꯄꯥ ꯀꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥꯗꯨꯁꯨ ꯃꯍꯥꯛꯀꯤ ꯄꯣꯁꯇ ꯀꯧꯖꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯝꯅ ꯂꯥꯛꯈꯤ ꯀꯥꯔꯇꯤꯛꯀꯤ ꯃꯄꯥꯗ ꯖꯦꯗꯦꯕꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯦ ꯅꯪꯉꯣꯟꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯣꯏꯗꯕ ꯀꯌꯥ ꯉꯥꯡꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯁꯤ ꯍꯥꯏꯗꯣꯛꯄꯒꯤ ꯃꯔꯝ ꯑꯁꯤ ꯀꯥꯔꯇꯤꯛꯀꯤ ꯑꯔꯣꯟꯕ ꯑꯊꯣꯞꯄꯁꯤꯡ ꯑꯗꯨꯕꯨ ꯃꯄꯥꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯗꯨꯅ ꯃꯄꯥ ꯁꯥꯎꯅꯕ ꯁꯤꯟꯕꯅꯤ ꯖꯦꯗꯦꯕꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯇꯁꯦꯡꯅ ꯃꯍꯥꯛ ꯐꯪꯉꯣꯏ ꯌꯥꯎꯅ ꯐꯪꯗ꯭ꯔꯒ ꯃꯍꯥꯛꯀꯤ ꯃꯆꯦꯕꯨ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯈꯤꯕꯅꯤ
nang na nga ani lai tam han mangam de habi damata mahana stuntman oiduna imung manung pu bahor khibani masigi ISO henabai damata mana roi sinlang khibani mana masi lot pagi maram ase nachana pi duna ISO matamda madu credit ado nangon roi na phangna bai damatani wahai ruta matamda Kartiki mapadu sawatra haib duna khanjabani adubu machana pa duda amu hena nusiba do ohenki Jedevna Kartiki mapadu da thana thilatuna nangna agi chala pa hatpanina nangi na pa se aina hatpa matamda nang kari phawgi yong haiduna thangna anirak thiladuna mapadu bulang tholami aduga nangi nupi aduna arapa mafam amada lairabani agi misingna question duna lairabani mahapu kanduribra na pabu kanduribra ama khalu haiduna mahak mafam adudagi chatkhirami Kartikna mafam adura lairiba Jedevgi mising adubu loina phuraba matungda mahana magi mapabu gari da hapchanduna hospital tamna porokhi mapana haraki aina matam chopada nangwanda thina tawki thina sungangki aibu ngakpiu machana paduna haraki nangna ngangba chebe matamda nangi nusiba du khatane aina uribase mapana harai nangna khogi mungi damakta kathaup kadana nasaru koiduna lakhibani aibu ngakpiu haiduna mapaduna machana padura hajarami machana paduna mapabu hospital yo holakhi somla khandana Jedevna Kartiki nupidu hana bidamato oda pirami Kartiki nupidu Jedevgi mising aduna haike tabu matam aduda mafam adura hilukutarama thongki hilukutar dutagi mega star Chiranjeevi tholaki mega star Chiranjeevi da Kartikna phone tawraduna maki nupidu kanbiu mating pangbiu haiduna phone tawki boirami tasen hara matamda mega star Chiranjeevi si Ramcharangi apokpa mapa sembani movie sida makhoi ni punna kumina khebani mafam aduda Chiranjeevi laktuna mafam adura lairiba mising adu loina phuraduna Riyagi mathwai kan kirami Riyana mahakna tawriba action miyam adu maki matodu maki nupa Kartik mane haiduna munna yengjaduna lerami nangna tawriba mong sing adu aigi nupa chap mane haiduna mahana Chiranjeevi da hai kariba nangna haido haiduna harki adu su mahakna dumaina dum haibani haiduna harami madagidi aigi thabak khudima se mahana loina copy tawribra haiduna Chiranjeevi na harami somna kandana Kartik mapa adu hospital da kashu thorupa tawro haiduna doctor na harki mahak Riyabu kanba mafam adu lakhirami nangi nupi se yana fazaini haiduna Chiranjeevi na Kartik da harami mafam adura mahana Chiranjeevi bu uba matamda yan thagalami aduga sagon thongmina je haiduna makhoini sagon thongmina duna mafam adudagi lakhirami somla kandana Jedevna India thadokna atopa lamda chanabai damota gai thoduna lakpa matamda IB gi mi kayana Jedevgi gai dubu question laduna Jedev bu phakhirami IB gi chief na Jedev da harami DCP Rabina evidence mayamado akhoi sinare nang hojik phaba laklabani Suzuki na IB da masi agi aroiba case ni masi aino oina phajagi haiduna Jedev bu Suzuki na phakhirami tanjadu Suzuki da Kartik na phone tawraduna phone adu Jedev da pahalami aduga nangbu encounter taroga hatpa taragadi amukta sigini pusi chupa nang se karam kala siduna haiduna jail thambaduna ina pamlebase asum tawduna Jedev police na phakhirami sona kala sinambadana lohomagi reception oina kabya amasung makoi family adu araute amna phongtokpa oina cake kaktuna lerami mapana cake adu magi mapana pada hana innabai damata harami somna khane Riyana phoma mapuduna nang police ki thabak tawna bai damata phoma se menchalo haduna harami aduga mayam punna nominal tuna film silo singki ayam matam khara film thaga panga mudabai damata ngakpi gani tasengna ai lok lai hok tawduna yam kuin nazarude hauisu khonche sengdri aduna khonjel asi hana khara manadabani mayam warobiroi channel sibu hana gumna support to view like to view subscribe to view thagachari